ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯋꯥꯔꯤꯕꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯉꯁꯤꯁꯨ ꯃꯤꯁꯛ ꯑꯃꯈꯛꯅ ꯋꯥꯔꯤ ꯑꯃ ꯊꯥꯕꯤꯔꯛꯑꯦ, ꯑꯩ ꯃꯌꯥꯝꯗ ꯈꯤꯇꯪ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ꯫ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤ 2010ꯗ ꯃꯥꯁꯦ ꯁꯥꯏꯗ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯕꯒꯤꯀꯣ ꯁꯦꯂꯦꯛꯁꯟ ꯐꯪꯉꯒ ꯆꯪꯕꯅꯤ, 10ꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠꯇ ꯆꯪꯕꯅꯤ꯫ ꯃꯇꯝꯗꯨꯗ ꯃꯥꯁꯦ BA ꯐꯥꯔꯁ ꯏꯌꯔ ꯀꯥꯔꯦ, ꯁꯦꯅꯤꯌꯔꯗꯤ ꯑꯣꯏꯔꯦ, ꯍꯥꯏꯗꯤ ꯃꯥꯒ ꯆꯪꯃꯤꯟꯅꯔꯤꯕ ꯕꯦꯁꯇꯨꯗ ꯃꯥꯅ ꯈꯔ ꯁꯦꯅꯤꯌꯔ ꯑꯣꯏꯔꯦꯕꯀꯣ꯫ ꯁꯤꯗꯒꯤ ꯆꯪꯉꯦ, ꯑꯗꯩ ꯆꯪꯉꯕ ꯃꯇꯨꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯂꯩꯔꯝꯃꯤꯕ ꯁꯦꯅꯤꯌꯔ ꯀꯥꯡꯕꯨ ꯃꯣꯏꯅ ꯑꯃꯨꯛ ꯖꯨꯅꯤꯌꯔ ꯇꯥꯔꯦꯗꯅꯀꯣ꯫ ꯑꯁꯤꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯑꯦ꯫ ꯀꯩꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯔꯦꯡꯀꯤꯡ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦꯅꯦ꯫ ꯔꯦꯡꯀꯤꯡ ꯇꯧꯕꯁꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯗꯗꯤ ꯃꯉꯣꯟꯗꯗꯤ ꯅꯪ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯔꯦ ꯈꯣꯠꯂꯦ ꯀꯥꯏꯅ ꯍꯪꯉꯦ ꯁꯦꯅꯤꯌꯔꯁꯤꯅ꯫ ꯃꯥꯅ ꯑꯩ BA ꯐꯥꯔꯁ ꯏꯌꯔ ꯀꯥꯔꯦ ꯈꯣꯠꯂꯦ ꯍꯥꯏꯕꯁꯤꯗ ꯃꯥꯃꯛꯇꯤ ꯇꯧꯍꯜꯂꯛꯇꯦ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯖꯨꯅꯤꯌꯔ ꯀꯥꯡꯕꯨꯁꯤꯡꯁꯦ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯦꯡꯅ ꯍꯥꯏꯔꯒ ꯈꯣꯡꯒ꯭ꯔꯥꯎ ꯅꯥꯎꯒ ꯁꯦꯠꯂꯒ ꯗꯥꯟꯁꯀ ꯇꯧꯍꯟꯕ ꯈꯣꯠꯍꯟꯕ ꯇꯧꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕ, ꯊꯃꯣꯏꯗ ꯀꯩꯅꯣꯝꯃ ꯐꯥꯎꯕꯗꯣꯀꯣ꯫ ꯉꯥꯏꯍꯥꯛꯀꯤ ꯑꯦꯟꯇꯔꯇꯦꯟꯃꯦꯟꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯁꯦꯅꯤꯌꯔ ꯑꯃꯅ ꯖꯨꯅꯤꯌꯔꯗ ꯐꯖꯅ ꯔꯦꯁꯄꯦꯛꯀ ꯊꯝꯕꯤꯔꯒ ꯅꯁꯥꯅ ꯍꯩꯖꯕ ꯀꯩꯅꯣ ꯀꯥꯏ ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯗꯕꯤꯗ ꯃꯣꯏꯅ ꯍꯥꯏꯔꯒ ꯇꯧꯍꯟꯕꯁꯤ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯀꯌꯥꯗꯤ ꯊꯣꯏꯅꯗꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯀꯟꯗꯕ ꯃꯥꯜꯂꯦ, ꯑꯥꯎꯠꯁꯥꯏꯗꯇꯅ ꯍꯦꯟꯅ ꯀꯜꯂꯦ ꯍꯥꯏꯅꯗꯤ ꯇꯥꯏ꯫ ꯑꯗꯣ ꯁꯤꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯨ ꯃꯉꯣꯟꯗ ꯈꯤꯇꯪꯗꯤ ꯐꯥꯎꯏ꯫ ꯃꯇꯝꯁꯤꯗ ꯅꯨꯄꯥꯁꯤꯅ ꯃꯥꯅ ꯈꯟꯈꯤꯕ ꯋꯥꯈꯜꯀꯣ, ꯃꯥꯒꯤ ꯊꯃꯣꯏꯗ ꯑꯇꯣꯞꯄ ꯋꯥꯈꯜ ꯊꯣꯏꯗꯣꯛꯅ ꯆꯪꯉꯨꯗꯦ꯫ ꯃꯥꯁꯦ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯕ, ꯃꯥꯁꯦ ꯊꯕꯛ ꯑꯃ ꯇꯧꯕ, ꯁꯤꯗ ꯈꯛꯇꯅꯦꯕ ꯃꯥꯅ ꯐꯣꯀꯁ ꯄꯤꯔꯤꯁꯦ꯫ ꯌꯥꯝ ꯋꯥꯅ ꯍꯧꯔꯛꯄ ꯏꯃꯨꯡꯅꯤ, ꯁꯦꯡꯅ ꯍꯥꯏꯔꯒ ꯂꯥꯏꯔꯕ ꯃꯆꯥꯅꯤ, ꯑꯋꯥꯠ ꯑꯄꯥꯅ ꯄꯤꯛ ꯊꯟꯕꯀꯣ꯫ ꯕꯕꯥ ꯂꯩꯈꯤꯗ꯭ꯔꯦ, ꯑꯗꯩ ꯃꯌꯥꯝꯕꯅ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯗ ꯑꯣꯖꯥ ꯑꯣꯏꯔꯒ ꯌꯥꯝ ꯋꯥꯅ ꯁꯦꯝꯖꯔꯛꯄ ꯃꯇꯝ, ꯑꯗꯒꯤ ꯃꯣꯏꯒꯤ ꯏꯃꯨꯡꯒꯤ ꯏꯃꯥꯅꯁꯨ ꯑꯋꯥꯠ ꯑꯄꯥꯁꯦ ꯃꯦꯟꯖꯔꯒ ꯑꯃꯨꯛꯇꯪꯗꯤ ꯃꯁꯦꯛ ꯃꯉꯥꯜ ꯊꯣꯛꯅ ꯍꯤꯡꯕ ꯍꯥꯏꯕꯒꯤ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ ꯃꯥꯅ ꯁꯥꯟꯅꯕꯁꯤꯗ ꯆꯪꯉꯛꯄꯅꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ꯫ ꯑꯗ ꯌꯥꯝꯅꯗꯤ ꯋꯥꯏ, ꯍꯥꯏꯗꯤ ꯁꯥꯟꯅꯕꯒ ꯂꯥꯏꯔꯤꯛꯀ ꯄꯥꯕꯁꯤ ꯌꯥꯝꯅ ꯋꯥꯕ ꯊꯕꯛꯅꯤ꯫ ꯑꯗꯨꯒ ꯁꯥꯟꯅꯕꯒ ꯂꯥꯏꯔꯤꯛꯀꯁꯦ ꯁꯥꯟꯅꯕꯗ ꯐꯖꯅ ꯁꯥꯟꯅꯩ ꯃꯤꯅ ꯀꯩꯁꯨ ꯂꯥꯏꯔꯤꯛꯁꯤ ꯑꯣꯏꯒꯟꯗꯦ꯫ ꯑꯗꯣ ꯂꯥꯏꯔꯤꯛꯇ ꯌꯥꯝ ꯊꯤꯅ ꯍꯩꯈꯤꯕ ꯃꯤꯅꯁꯨ ꯁꯥꯟꯅꯕꯁꯦ ꯀꯩꯁු ꯄꯨꯛꯅꯤꯡ ꯆꯪꯗꯕꯅꯦꯕꯀꯣ꯫ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦ ꯃꯥꯗꯤ ꯑꯅꯤꯃꯛꯁꯤꯗ ꯑꯗꯨꯝ ꯉꯝꯅꯕꯁꯦ ꯍꯣꯠꯅꯩ꯫ ꯑꯗꯣ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯥꯁꯨ ꯁꯥꯟꯅꯕꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯦ, ꯑꯗꯨꯒ ꯁꯦꯀꯦꯟꯗꯅ ꯃꯥꯁꯦ ꯂꯥꯏꯔꯤꯛꯁꯦ ꯊꯝꯃꯦ꯫ ꯍꯣꯠꯅꯕꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯛꯑꯦ ꯃꯥ ꯃꯁꯥꯒꯤ ꯑꯣꯏꯅ꯫ ꯑꯗꯩ PTꯒ ꯂꯣꯏꯔꯒ ꯋꯥꯔꯝ ꯑꯞ ꯀꯩꯀꯥ ꯊꯕꯛꯁꯦ ꯃꯣꯏ ꯁꯥꯟꯅꯕꯁꯦ ꯂꯣꯏꯔꯒ ꯃꯌꯥꯝꯅ ꯑꯃꯨꯛ ꯁꯥꯟꯅꯔꯤꯕ ꯀꯥꯡꯕꯨꯀꯣ, ꯃꯣꯏ ꯂꯥꯏꯔꯤꯛ ꯇꯝꯗꯕ ꯍꯥꯏꯇꯥꯔꯦꯅꯦ ꯀꯥꯡꯕꯨ, ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯁꯤꯜꯂꯛꯑꯒ 10, 12 ꯂꯣꯏꯔꯒ ꯃꯣꯏꯗꯤ ꯑꯗꯨꯝ ꯁꯥꯟꯅꯔꯒ ꯂꯩꯍꯧꯗꯣꯏꯅꯤ, ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯁꯥꯟꯅꯔ ꯂꯩꯍꯧꯗꯣꯏꯅꯤ꯫ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ ꯃꯥꯅ ꯑꯃꯨꯛ ꯁꯥꯟꯅꯕꯀꯣ, ꯃꯥꯏ ꯑꯦꯛꯁꯔꯁꯥꯏꯖꯁꯦ ꯂꯣꯏꯔꯒ ꯑꯃꯨꯛ ꯀꯣꯂꯦꯖꯇ ꯑꯃꯨꯛ ꯆꯠꯇꯣꯏꯅꯦꯕ꯫ ꯍꯜꯂꯛꯑꯒ ꯑꯃꯨꯛ ꯌꯥꯝ ꯋꯥꯕꯗꯣ ꯃꯉꯣꯟꯗ, ꯍꯜꯂꯒ ꯑꯃꯨꯛ ꯁꯥꯟꯅꯕ ꯈꯣꯠꯅꯕ ꯇꯧꯕꯁꯤꯗ ꯌꯥꯝꯅ ꯋꯥꯕ ꯑꯃ ꯑꯣꯏ꯫ ꯃꯇꯝꯗ ꯃꯥꯁꯦ DMꯗ ꯇꯝꯃꯤ ꯍꯥꯏ꯫ ꯁꯨꯝ ꯁꯥꯟꯅꯕꯁꯤꯗ ꯃꯣꯏꯗꯤ ꯅꯨꯄꯤ ꯅꯨꯄꯥ ꯄꯨꯂꯞ ꯁꯥꯟꯅꯩ ꯍꯥꯏ꯫ ꯁꯥꯟꯅꯕꯁꯤꯗ ꯅꯨꯄꯤ ꯑꯃꯈꯛ ꯌꯥꯎꯕꯖꯥꯠꯅꯤꯀꯣ, ꯁꯦꯅꯤꯌꯔꯅꯤ ꯅꯨꯄꯥꯁꯤꯗꯒꯤ, ꯃꯣꯏꯅ ꯁꯦꯅꯤꯌꯔ ꯑꯣꯏꯅ ꯂꯩꯔꯝꯕ ꯍꯥꯏꯇꯥꯔꯦꯅꯦ꯫ ꯑꯗ ꯅꯨꯄꯤꯁꯦ ꯑꯗꯨꯝ ꯌꯦꯡꯕꯗ ꯅꯨꯄꯥꯁꯤꯒꯤ ꯊꯃꯣꯏꯗ ꯀꯩꯅꯣꯝꯃ ꯏꯍꯨꯜ ꯑꯃ ꯐꯥꯎꯕꯗꯣ, ꯃꯁꯤ ꯏꯍꯨꯜ ꯍꯥꯏꯕꯁꯤ ꯅꯨꯡꯁꯤꯕ 이हुꯜꯅꯤꯗ꯫ ꯑꯗ ꯅꯨꯄꯤꯁꯦ ꯃꯃꯥꯏ ꯄꯥꯛꯑꯒ ꯃꯥꯁꯦ ꯃꯁꯝ ꯁꯥꯡꯉꯤ ꯍꯥꯏ꯫ ꯌꯥꯝꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯁꯛ ꯐꯖꯔꯨꯕꯒꯤ ꯋꯥ ꯉꯥꯛ ꯅꯠꯇꯦ, ꯑꯗꯨꯒ ꯊꯃꯣꯏꯅ ꯈꯣꯏꯗꯥꯕ, ꯊꯃꯣꯏꯗ ꯇꯥꯈꯤꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ ꯇꯣꯏꯅ ꯑꯗꯨꯝ ꯎꯅꯔꯛꯄꯀꯣ, ꯊꯦꯡꯅꯔꯛꯄ꯫ ꯍꯥꯟꯅꯗꯤ ꯈꯤꯇꯪ ꯃꯉꯣꯟꯗ ꯈꯧꯇꯛ ꯆꯥꯕ ꯑꯃ ꯐꯥꯎꯔꯝꯃꯦ, ꯁꯦꯅꯤꯌꯔ ꯑꯣꯏꯕꯒꯤ ꯋꯥ ꯉꯥꯡꯕꯗꯒꯁꯦ ꯈꯤꯇꯪ ꯍꯥꯏꯔꯨꯀꯥꯟꯗ ꯁꯥꯎꯔꯛꯀꯗ꯭ꯔꯥ ꯀꯥꯏꯅ ꯈꯤꯇꯪ ꯀꯤꯖꯕꯀꯣ꯫ ꯑꯗꯣ ꯁꯨꯝ ꯂꯣꯏꯅꯔꯀꯥꯟꯗ ꯌꯥꯝ ꯊꯤꯅ ꯑꯩꯈꯣꯏ ꯋꯥ ꯉꯥꯡꯕꯗ ꯌꯥꯝ ꯐ꯭ꯔꯤ ꯑꯣꯏꯕꯀꯣ, ꯑꯗꯒꯤ ꯖꯨꯅꯤꯌꯔꯅꯤ ꯀꯥꯏꯅꯒ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯇꯧꯕꯤꯗꯕꯀꯣ, ꯆꯞ ꯃꯥꯟꯅꯅ ꯂꯣꯏꯅꯕꯤꯕ, ꯌꯥꯝꯅ ꯆꯝꯕꯀꯣ ꯅꯨꯄꯤꯁꯤꯒꯤ ꯃꯇꯧꯁꯤꯗ ꯅꯨꯄꯥꯁꯤꯅ ꯃꯥꯁꯦ ꯈꯤꯇꯪ ꯑꯗꯨꯝ ꯊꯃꯣꯏꯗ ꯀꯩꯅꯣꯝꯗꯤ ꯐꯥꯎꯖꯕꯀꯣ꯫ ꯑꯗꯣ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯥꯏꯕꯁꯤ ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯃꯥꯁꯦ ꯍꯥꯏꯕ ꯉꯝꯗꯦ꯫ ꯑꯗ ꯍꯥꯏꯔꯨꯔꯒ ꯑꯃꯨꯛ ꯈꯨꯄꯥꯛꯅꯒ ꯊꯥꯔꯛꯀꯗ꯭ꯔꯥ, ꯍꯥꯏꯗꯤ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯀꯨꯝꯍꯩ ꯍꯔꯥꯎꯗ ꯊꯦꯡꯅꯕ ꯅꯠꯇꯕꯅꯤꯅꯀꯣ, ꯁꯥꯟꯅꯃꯤꯟꯅꯕ ꯃꯤ ꯑꯣꯏꯕꯅꯤ나 ꯑꯗꯨꯁꯨ ꯃꯥꯁꯦ ꯈꯤꯇꯪꯗꯤ ꯈꯟꯖꯥꯅꯩ꯫ ꯁꯥꯟꯅꯕ ꯅꯨꯄꯤ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯍꯣꯏ ꯌꯥꯝ ꯊꯤꯅ ꯍꯦꯕꯤꯗ ꯀꯦꯕ ꯅꯨꯄꯤꯁꯦ ꯑꯩ ꯀꯌꯥ ꯊꯦꯡꯅꯗꯦ, ꯃꯣꯏ ꯄꯨꯔꯥ ꯁꯥꯗꯤꯡ ꯑꯃꯗ ꯏꯆꯝ ꯆꯝꯅ ꯂꯩꯒꯜꯂꯤꯗꯅ꯫ ꯁꯨꯝ ꯄꯨꯜꯂꯦ꯫ ꯑꯗꯒꯤ ꯑꯉꯥꯡꯁꯤꯡꯅ, ꯍꯥꯏꯗꯤ ꯑꯉꯥꯡ ꯍꯥꯏꯔꯗꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯒ ꯁꯥꯟꯅꯃꯤꯟꯅꯔꯤꯕ ꯃꯣꯏꯒꯤ ꯖꯨꯅꯤꯌꯔ ꯀꯥꯡꯕꯨ ꯍꯥꯏꯇꯥꯔꯦ, ꯁꯤ ꯑꯉꯥꯡꯁꯤꯡ ꯃꯥꯗꯤ ꯈꯔ ꯍꯜꯂꯕꯅꯤꯅ ꯃꯣꯏꯅꯒ ꯍꯦꯛ ꯂꯛꯅꯩ, ꯅꯨꯄꯤꯁꯤꯗ ꯅꯣꯏꯕꯥꯅꯤꯁꯦ ꯌꯥꯝ ꯆꯥꯟꯅꯩꯀꯣ ꯈꯣꯠꯂꯤꯀꯣ ꯀꯥꯏꯅꯒ ꯍꯥꯏꯕꯁꯤꯗ ꯅꯨꯄꯤꯁꯤꯅꯁꯨ ꯑꯗꯨꯝ ꯈꯨꯝꯇꯣꯔꯛꯄ ꯍꯥꯏꯔꯒꯗꯤ ꯑꯗꯨꯃꯥꯏꯅ ꯅꯣꯏꯅ ꯂꯛꯅꯔꯤꯗꯣ ꯌꯥꯅꯤꯡꯗꯕꯒꯤ ꯃꯑꯣꯡꯁꯤꯃ ꯃꯉꯣꯟꯗ ꯀꯌꯥ ꯎꯠꯇꯦ, ꯌꯥꯅꯤꯡꯕꯒꯤ ꯃꯑꯣꯡꯗ ꯃꯥꯅ ꯑꯣꯏꯅ ꯍꯦꯟꯖꯟꯕꯗꯣ꯫ ꯑꯦꯛꯖꯥꯝꯄꯜ, ꯅꯣꯏꯕꯥꯅꯤꯒꯤ ꯃꯤꯠꯌꯦꯡꯗꯣ ꯈꯪꯉꯤꯀꯣ ꯀꯥꯏ ꯍꯥꯏꯔꯁꯨ, ꯈꯪꯉꯗꯤ ꯀꯩꯗꯧꯕꯩ ꯍꯥꯏꯔꯛꯏꯅꯣ, ꯏꯕꯥꯅꯤꯅ ꯍꯥꯟꯅ ꯅꯨꯡꯁꯤꯅꯔꯦ ꯀꯣꯏꯅꯔꯦ ꯅꯣꯏ ꯈꯪꯗ꯭ꯔꯣ ꯀꯥꯏ, ꯁꯤꯒꯨꯝꯕ ꯐꯥꯒꯤ ꯖꯣꯒꯥꯏꯗ ꯃꯥꯅ ꯍꯦꯛ ꯍꯦꯟꯖꯟꯕ꯫ ꯑꯗꯩ ꯍꯦꯟꯖꯟꯕꯁꯤꯗ ꯅꯨꯄꯥꯁꯤꯅꯁꯨ ꯃꯥꯏꯁꯤꯕꯨ ꯌꯥꯅꯤꯡꯉꯤ ꯖꯥꯠꯂꯥ ꯅꯠꯇ꯭ꯔꯒ
ꯑꯩꯅ ꯈꯜꯂꯤꯕ ꯁꯨꯃꯥꯏꯅ ꯃꯥꯁꯨ ꯈꯟꯖꯥꯠꯂ ꯀꯥꯏꯅꯒ ꯍꯦꯛ ꯊꯤꯅ ꯌꯥꯝ ꯊꯤꯅ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯕ ꯃꯉꯣꯟꯗ ꯊꯃꯣꯏꯗ ꯌꯥꯝ ꯍꯔꯥꯎꯖꯕꯗꯣ ꯈꯪꯕ꯭ꯔꯥ ꯑꯗꯒꯤ ꯁꯨꯝ ꯈꯜꯂꯣꯅꯦ ꯁꯥꯟꯅꯃꯤꯟꯅꯕ ꯀꯥꯟꯗꯒ ꯍꯨꯃꯥꯡꯒ ꯑꯣꯔꯣ ꯑꯣꯔꯣꯒ ꯆꯦꯟꯊꯔꯒ ꯌꯥꯝ ꯋꯥꯅꯒ ꯃꯤꯠꯅꯒ ꯍꯥꯏꯐꯦꯠ ꯌꯦꯡꯈꯠꯂꯛꯄꯗ ꯅꯨꯡꯁꯤꯕꯤ ꯃꯥꯅ ꯃꯤꯠꯃꯥꯡꯗ ꯍꯦꯛ ꯁꯥꯟꯅꯔꯒ ꯂꯩꯔꯝꯕꯁꯤꯗ ꯃꯉꯣꯟꯗ ꯍꯦꯟꯅ ꯍꯣꯠꯅꯅꯤꯡꯕ ꯑꯗꯒꯤ ꯅꯨꯡꯉꯥꯏꯕꯒꯤ 이hul ꯑꯃꯅꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯁꯦ ꯄꯩꯁꯥꯅ ꯂꯣꯏꯅꯃꯛ ꯂꯩꯕ ꯌꯥꯔꯦ ꯍꯥꯏꯕꯁꯨ ꯌꯥꯕ ꯅꯠꯇꯦꯕꯀꯣ ꯋꯥꯅ ꯍꯣꯠꯅꯔꯛꯄ ꯀꯥꯟꯗꯁꯨ ꯎꯅꯤꯡꯕ ꯃꯥꯏꯊꯣꯡ ꯑꯃꯅ ꯍꯦꯛ ꯍꯥꯏꯐꯦꯠ ꯎꯕꯁꯤꯁꯨ ꯁꯤꯒꯤ ꯅꯨꯡꯉꯥꯏꯕꯁꯤꯁꯨ ꯃꯈꯜ ꯑꯃꯅꯤ ꯅꯨꯄꯥꯁꯤꯅꯁꯨ ꯃꯥꯁꯨ ꯂꯦꯇꯔꯁꯦ ꯄꯤꯅꯕ ꯀꯌꯥ ꯃꯥꯁꯨ ꯏꯗꯤ 이ꯈꯤꯕꯖꯥꯠꯅꯤ ꯑꯗ 이ꯈꯤꯕꯁꯤꯗ ꯋꯥꯔꯤꯗ ꯍꯥꯏꯐꯦꯠ ꯇꯧꯋꯦꯀꯣ ꯅꯉꯣꯟꯗ ꯂꯦꯇꯔ ꯄꯤꯕ ꯉꯝꯗꯅ ꯂꯩ ꯈꯣꯠꯂꯤ ꯀꯥꯏꯅ ꯃꯥꯃꯛꯅ ꯗꯥꯏꯔꯦꯛ ꯅꯨꯄꯤꯗꯨꯗ ꯍꯥꯏꯔꯨꯕꯗꯤ ꯅꯠꯇꯦ ꯑꯉꯥꯡꯁꯤꯡꯗꯁꯨ ꯐꯥꯒꯤ ꯖꯣꯒꯥꯏ ꯃꯆꯤꯟ ꯌꯥꯎꯕ ꯀꯥꯡꯕꯨꯁꯤꯅ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯑꯁ ꯀꯗꯥꯏꯅꯣ ꯄꯤꯔꯛꯎꯅꯦ ꯃꯥꯅ ꯑꯩꯒꯤꯗꯃꯛꯇ ꯂꯦꯇꯔ ꯏ ꯍꯥꯏꯗꯣ ꯀꯥꯏ ꯍꯥꯏꯕꯗꯩ ꯅꯣꯡꯃ ꯊꯛꯀꯠꯅ ꯈꯔ ꯏꯕꯖꯥꯠꯅꯤ ꯈꯨꯗꯛꯇ ꯏꯕ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯌꯥꯝꯅ ꯁꯩꯊꯥꯔꯒꯗꯤ ꯀꯩꯁꯨ ꯏꯔꯝꯃꯔꯣꯏ ꯑꯗꯨ ꯄꯤꯔꯨꯕ ꯀꯥꯟꯗ ꯂꯍꯧꯔꯦ ꯍꯥꯏꯀꯣ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯁꯤꯡꯁꯤꯅ ꯅꯨꯄꯥꯁꯤꯗ ꯆꯦꯅ ꯂꯍꯧꯔꯝꯅꯤꯒ ꯍꯥꯏꯕꯁꯤꯗ ꯁꯦꯒꯥꯏꯗꯕ ꯍꯥꯏꯇꯥꯔꯦꯅꯦ ꯁꯦꯒꯥꯏꯒꯗ꯭ꯔꯅꯗꯤ ꯈꯟꯈꯤ ꯍꯥꯏ ꯑꯗꯣ ꯁꯦꯒꯥꯏꯗꯕꯤꯗ ꯅꯨꯄꯤꯁꯤꯅ ꯑꯣꯏꯅ ꯍꯥꯏꯔꯦ ꯍꯥꯏ ꯅꯪꯅ ꯑꯩꯒꯤꯗꯃꯛꯇ ꯏ ꯍꯥꯏꯁꯦ ꯁꯤꯁꯤ ꯈꯛꯇꯔꯣ ꯀꯥꯏ ꯍꯦꯟꯖꯜꯂꯛꯄꯤꯗꯣ ꯇꯧꯋꯦ ꯑꯗ ꯅꯨꯄꯥꯁꯤꯅꯁꯨ ꯈꯟꯈꯤ ꯃꯥꯁꯦ ꯑꯩꯉꯣꯟꯗ ꯌꯥꯗꯤ ꯌꯥꯅꯤꯡꯕ ꯃꯥꯜꯂꯦ ꯀꯣꯏꯅꯔꯦ ꯀꯥꯏꯅ ꯈꯜꯂꯒ ꯍꯔꯥꯎꯖꯕꯗꯣ ꯅꯨꯄꯤꯁꯤꯗꯤ ꯃꯣꯏꯅ ꯂꯩꯔꯝꯃꯤꯁꯤꯅ 2008ꯇꯒꯤ ꯃꯣꯏꯅ ꯆꯪꯉꯛꯄ ꯑꯣꯏꯕꯖꯥꯠꯅꯤ ꯃꯣꯏꯗꯤ ꯅꯦꯁꯅꯦꯜꯒ ꯆꯠꯂꯝꯃꯦ ꯍꯥꯏꯀꯣ ꯁꯥꯟꯅꯕꯁꯦ ꯑꯗꯨꯒ ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯂꯥꯏꯔꯤꯛꯇꯤ ꯈꯔ ꯁꯣꯟꯕ ꯑꯣꯏꯕꯖꯥꯠꯅꯤ ꯃꯥꯁꯦ ꯀ꯭ꯂꯥꯁ 10ꯁꯦ ꯄꯥꯁ ꯇꯧꯕ ꯉꯝꯃꯝꯗꯦꯕ ꯁꯥꯟꯅꯕꯗꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕꯤ ꯑꯣꯏꯕ ꯑꯗꯣ ꯂꯥꯏꯔꯤꯛꯇꯅ ꯈꯔ ꯍꯦꯟꯅ ꯋꯥꯠꯄ ꯅꯨꯄꯤꯁꯤꯒꯤ ꯏꯃꯨꯡꯁꯤꯁꯨ ꯃꯣꯏꯁꯨ ꯌꯥꯝꯅ ꯑꯗꯨꯝ ꯋꯥꯕ ꯏꯃꯨꯡꯅꯤ ꯀꯩꯁꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯒꯤ ꯃꯆꯥꯗꯤ ꯑꯣꯏꯗꯦ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅ ꯈꯣꯠꯅꯕꯁꯤꯗ ꯊꯕꯛ ꯐꯪꯕ ꯈꯣꯠꯄꯒꯤ ꯆꯥꯟꯁ ꯌꯥꯝ ꯋꯥꯡꯕꯅꯤꯅ ꯃꯣꯏꯗꯤ ꯑꯗ ꯅꯦꯁꯅꯦꯜ ꯀꯩꯀꯥꯒ ꯆꯠꯂꯒꯗꯤ ꯊꯕꯛꯁꯦ ꯑꯗꯨꯝ ꯐꯪꯉꯦ ꯍꯥꯏꯀꯣ ꯑꯩꯅꯗꯤ ꯌꯥꯝ ꯀꯨꯞꯅ ꯈꯪꯗ꯭ꯔꯦ ꯑꯗ 10 ꯄꯥꯁꯁꯦ ꯇꯧꯗ꯭ꯔꯒꯗꯤ ꯃꯥꯒꯤ ꯊꯕꯛꯀꯤ ꯄꯣꯁꯁꯦ ꯄꯤꯛꯇꯣꯏꯅꯦꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛꯁꯤꯅ ꯈꯔ ꯍꯦꯟꯅ ꯋꯥꯡꯅ ꯇꯝꯃꯒꯗꯤ ꯊꯕꯛꯀꯤ ꯄꯣꯁꯁꯦ ꯈꯔ ꯑꯆꯧ ꯐꯪꯗꯣꯏꯁꯤꯗ ꯅꯨꯄꯤꯁꯦ ꯃꯥꯁꯦ 10 ꯊꯥꯅꯤꯡꯕꯒꯤ ꯋꯥꯈꯜ ꯑꯃ ꯃꯥꯁꯦ ꯂꯥꯛꯄꯖꯥꯠꯅꯤꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦ ꯃꯥꯒ ꯌꯦꯡꯅꯕꯗꯗꯤ ꯅꯨꯄꯥꯁꯤꯅ ꯂꯥꯏꯔꯤꯛꯁꯦꯈꯔ ꯍꯦꯟꯅ ꯍꯩꯔꯦꯗꯅꯀꯣ ꯌꯥꯝ ꯀꯥ ꯍꯦꯟꯗꯣꯛ ꯄꯥꯊꯣꯛꯅ ꯍꯩꯇ꯭ꯔꯒꯁꯨ ꯈꯤꯇꯪ ꯅꯨꯄꯤꯁꯤꯒ ꯌꯦꯡꯅꯕꯗ ꯃꯃꯤꯠ ꯃꯅꯥ ꯁꯤꯡꯕ ꯈꯣꯠꯄ ꯁꯦ ꯅꯨꯄꯥꯁꯤꯅ ꯍꯦꯟꯕꯁꯤꯗ ꯅꯨꯄꯤꯁꯤꯗ ꯇꯥꯟꯅꯔꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩꯁꯨ 10ꯁꯦ ꯊꯥꯅꯤꯡꯉꯤ ꯈꯣꯠꯅꯤꯡꯉꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯣꯠꯄꯅꯣ ꯍꯥꯏꯅ ꯑꯗ ꯍꯧꯖꯤꯛꯁꯨ ꯉꯥꯏꯔꯦ ꯃꯇꯝꯗꯨꯒꯤ ꯑꯣꯏꯅ ꯑꯦꯛꯖꯥꯝꯁꯦ ꯑꯇꯣꯞꯄꯅ ꯊꯥꯍꯟꯕ ꯀꯣ ꯈꯤꯇꯪ ꯂꯥꯞꯄ ꯃꯐꯝꯗ ꯆꯠꯂꯒ ꯃꯤ ꯃꯍꯨꯠ ꯊꯥꯅꯕ ꯀꯥꯏꯁꯦ ꯑꯗꯨꯝ ꯆꯠꯅꯔꯤꯗꯅ ꯍꯧꯖꯤꯛꯁꯨ ꯆꯠꯅꯔꯤ ꯂꯣꯟꯗꯤ ꯇꯧꯕ ꯊꯕꯛꯅꯤꯀꯣ ꯁꯦ ꯆꯠꯅꯕ ꯊꯕꯛ ꯁꯨꯃꯥꯏꯅ ꯊꯥꯟꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯥꯟꯅꯔꯦ ꯑꯗꯩ ꯅꯨꯄꯥꯁꯤꯅꯀꯣ ꯃꯣꯏꯒꯤ ꯃꯕꯥꯏ ꯍꯣꯏ ꯑꯗꯩ ꯈꯔ ꯂꯩ ꯍꯥꯏꯀꯣ ꯑꯗꯨ ꯃꯣꯏꯗ ꯑꯃꯨꯛ ꯇꯥꯟꯅꯔꯒ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯂꯝꯁꯦ ꯍꯥꯏꯔꯤꯕ ꯂꯝꯁꯤꯗ ꯃꯣꯏꯁꯦ ꯊꯥꯕ ꯆꯠꯄꯅ ꯍꯥꯏꯅꯩꯌꯦ ꯑꯗ ꯍꯥꯏꯅꯕꯁꯤꯗ ꯃꯣꯏꯕꯥꯅꯤꯁꯦ ꯅꯣꯡꯃ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨꯗ ꯆꯠꯂꯦ ꯑꯗ ꯍꯥꯏꯐꯦꯠ ꯃꯐꯝꯗꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯣꯠꯄꯅꯣ ꯇꯥꯍꯧ ꯇꯥꯁꯤꯟ ꯇꯧꯕꯁꯤꯗ ꯅꯪꯒ ꯑꯝꯇ ꯆꯠꯃꯤꯟꯅꯁꯦꯅ ꯅꯨꯄꯤꯁꯤꯅ ꯅꯨꯄꯥꯁꯤꯗ ꯍꯥꯏꯕꯗꯩ ꯆꯠꯃꯤꯟꯅꯕꯅꯤ ꯃꯣꯏꯕꯥꯅꯤꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎꯏ ꯇꯁꯦꯡꯅ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯉꯁꯥꯏꯗꯤ ꯑꯗꯨꯝ ꯍꯣꯁꯇꯦꯜ ꯃꯅꯨꯡꯗ ꯃꯣꯏꯒꯤ ꯁꯥꯏꯒꯤ ꯍꯣꯁꯇꯦꯜ ꯃꯅꯨꯡꯗꯨꯗ ꯑꯗꯨꯝ ꯂꯩꯕꯅꯤ ꯃꯣꯏꯕꯥꯅꯤ ꯅꯨꯡꯇꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯩ ꯅꯨꯡꯇꯤꯒꯤ ꯀꯧꯅꯩ ꯉꯥꯡꯅꯩ ꯑꯗꯨꯕꯨ ꯗꯦꯠꯀꯤ ꯇꯥꯏꯞꯇꯒ ꯆꯠꯄꯗꯨꯗꯤ ꯗꯦꯠꯃꯛꯇꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯣꯏꯕꯥꯏꯗꯗꯤ ꯗꯦꯠꯅꯤ ꯀꯥꯏꯅ ꯈꯜꯂꯝꯕꯁꯨ ꯌꯥꯏ ꯃꯥꯅꯤ ꯗꯦꯠꯃꯛ ꯍꯥꯏꯔꯁꯨ ꯌꯥꯏ ꯑꯗ ꯐꯖꯕ ꯆꯤꯡꯌꯥ ꯇꯝꯌꯥꯗꯨꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤꯕ 이hul ꯑꯃꯒ ꯂꯣꯏꯅ ꯆꯠꯄꯁꯤꯗꯤ ꯅꯨꯄꯥꯁꯤꯗꯤ ꯃꯉꯣꯟꯗ ꯌꯥꯝ ꯀꯩꯅꯣꯝꯃ ꯐꯥꯎꯖꯕꯗꯣ ꯍꯥꯏꯗꯤ ꯃꯇꯝꯗꯨꯗ ꯐꯥꯎꯔꯝꯒꯗꯕ ꯏꯊꯤꯜꯗꯣ ꯅꯨꯄꯥ ꯃꯁꯥ ꯃꯊꯟꯇꯅ ꯈꯪꯒꯗꯕꯅꯤ ꯑꯩꯈꯣꯏꯅ ꯑꯗꯨ ꯌꯧꯅꯗꯤ ꯈꯪꯉꯔꯣꯏ ꯑꯗꯩꯗꯨꯗ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯩ ꯍꯥꯏ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯁꯥꯟꯅꯕꯁꯤꯗꯀꯣ ꯅꯨꯄꯤꯁꯤꯅ ꯅꯨꯄꯥꯁꯤꯗ ꯍꯪꯉꯤ ꯍꯥꯏꯀꯣ ꯅꯪꯗꯤ ꯀꯔꯝꯕ ꯅꯨꯄꯤ ꯄꯥꯝꯒꯦꯅ ꯋꯥꯔꯤꯁꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯐꯖꯅ ꯂꯤꯔꯛꯑꯀꯥꯟꯗ ꯑꯗꯒꯤ ꯂꯣꯛ ꯈꯨꯖꯜꯂꯛꯀꯅꯤꯀꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯍꯣꯏꯅ ꯑꯗꯒꯤ ꯑꯃꯨꯛ ꯍꯨꯏꯁꯤꯡꯁꯤꯅ ꯑꯃꯨꯛ ꯈꯣꯡꯒꯠꯂꯛꯀꯅꯤ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯁꯤꯃꯛꯇ ꯇꯥꯕꯤꯌꯣ ꯑꯗꯨꯝ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯀꯣ ꯅꯨꯄꯥꯁꯤꯅ ꯃꯥꯅ ꯈꯨꯝꯃꯤ ꯍꯥꯏ ꯃꯥꯅ ꯑꯗꯨꯝ ꯍꯥꯟꯅꯗꯒꯤ ꯄꯥꯝꯖꯔꯛꯄ ꯍꯥꯏꯔꯒꯗꯤ ꯅꯨꯄꯤꯁꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯈꯤꯇꯪ ꯍꯩꯕꯗꯤ ꯄꯥꯝꯕꯖꯥꯠꯅꯤ ꯑꯗ ꯃꯥꯅ ꯀꯩꯁꯨ ꯈꯟꯖꯤꯜꯂꯨꯗꯅ ꯍꯥꯏꯇꯥꯔꯦꯅꯦ ꯏꯆꯝ ꯆꯝꯅ ꯈꯨꯝꯗꯣꯛꯎꯕꯖꯥꯠꯅꯤꯗ ꯑꯩꯗꯤ ꯅꯨꯄꯤꯁꯦ ꯂꯥꯏꯔꯤꯛꯈꯔ ꯍꯩꯕ ꯄꯥꯝꯃꯦ ꯑꯉꯥꯡ ꯅꯨꯄꯤ ꯂꯥꯏꯔꯤꯛ ꯀꯩꯀꯥ ꯇꯥꯛꯄꯗ ꯈꯤꯇꯪ ꯁꯥꯐꯅꯕꯅ ꯑꯗꯨꯃꯥꯏꯅ ꯈꯨꯝꯃꯨꯕꯖꯥꯠꯅꯤꯗ ꯑꯗ ꯃꯥꯒꯤ ꯄꯥꯎꯈꯨꯝꯗꯨꯗꯗꯤ ꯅꯨꯄꯤꯁꯤꯒꯤ ꯊꯃꯣꯏꯅ ꯄꯦꯟꯖꯔꯔꯣꯏꯕꯀꯣ ꯑꯗꯨꯒ ꯁꯣꯏꯁꯨ ꯁꯣꯏꯔꯤꯅꯤ ꯅꯨꯄꯥꯁꯤꯅ ꯁꯣꯏꯔꯤꯅꯤ ꯍꯥꯏꯗꯤ ꯃꯥꯅ ꯄꯥꯝꯖꯕꯤꯒꯤ ꯃꯃꯥꯡꯗꯨꯗ ꯑꯗꯨ ꯅꯠꯇꯕ ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯂꯥꯏꯔꯤꯛ ꯈꯤꯇꯪ ꯁꯣꯜꯂꯦ
ꯍꯥꯏꯗꯤ ꯃꯥꯅ ꯅꯨꯡꯁꯤꯖꯔꯤꯕ ꯅꯨꯄꯤꯗꯣ ꯂꯥꯏꯔꯤꯛ ꯁꯣꯜꯂꯦ ꯈꯪꯉꯒꯗꯤ ꯑꯗꯨꯒ ꯆꯥꯅꯕ ꯄꯥꯎꯈꯨꯝꯗꯤ ꯈꯨꯝꯒꯗꯕꯅꯤ ꯑꯗꯨ ꯅꯠꯇꯕꯤꯗ ꯃꯥꯅ ꯂꯥꯏꯔꯤꯛ ꯈꯔ ꯍꯩꯕ ꯄꯥꯝꯃꯦꯒ ꯍꯥꯏꯔꯗꯤ ꯑꯩꯒ ꯑꯣꯏꯔꯝꯃꯗꯤ ꯅꯨꯄꯤꯗꯨꯅ ꯌꯥꯔꯦ ꯅꯪ ꯂꯩꯍꯧꯔꯣ ꯍꯥꯏꯔ ꯑꯗꯨꯝ ꯆꯠꯂꯅꯦꯕꯀꯣ ꯅꯨꯄꯤꯗꯣ ꯏꯀꯥꯏꯔꯝꯒꯅꯤ ꯃꯥꯁꯦ ꯀꯩꯁꯨ ꯈꯟꯗꯅꯕꯨꯗꯤ ꯅꯨꯄꯥꯁꯤꯅꯗꯤ ꯈꯨꯝꯗꯣꯛꯎꯕ ꯑꯗꯩ ꯅꯨꯄꯤꯁꯤꯅꯁꯨ ꯑꯗꯨꯝ ꯀꯔꯤ ꯈꯜꯂꯝꯒꯅꯤ ꯃꯇꯝꯗꯨꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕꯗꯤ ꯑꯗꯨꯝ ꯃꯁꯥꯗ ꯐꯥꯎꯔꯝꯒꯅꯤ ꯀꯩꯅꯣ ꯃꯥ ꯍꯥꯏꯁꯤꯕꯣ ꯀꯥꯏꯅ ꯑꯩ ꯑꯣꯏꯔꯁꯨ ꯈꯟ ꯇꯥꯕꯅꯦ ꯑꯗ ꯑꯗꯨꯃꯥꯏꯅꯗꯤ ꯍꯥꯏꯗꯣꯛꯈꯤ ꯍꯥꯏ ꯑꯗꯩ ꯅꯨꯄꯥꯁꯤꯅꯁꯨ ꯑꯃꯨꯛ ꯍꯪꯉꯦ ꯍꯥꯏꯀꯣ ꯅꯨꯄꯤꯁꯤꯗ ꯅꯪꯗꯤ ꯀꯔꯝꯕ ꯅꯨꯄꯥ ꯄꯥꯝꯒꯦꯅ ꯑꯗ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯛꯑꯦ ꯍꯥꯏ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯏꯪꯈꯣꯜ ꯁꯝꯕꯟ ꯈꯔ ꯆꯥꯎꯕ ꯈꯤꯇꯪ ꯑꯗꯨꯝ ꯆꯥꯕ ꯊꯛꯄ ꯁꯦꯡꯅ ꯍꯥꯏꯔꯒ ꯅꯨꯄꯤꯁꯦ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯕ ꯁꯨ ꯅꯣꯝꯕ ꯀꯟꯕꯁꯦ ꯄꯥꯝꯖꯩ ꯁꯤꯅꯦꯕ ꯍꯥꯏꯔꯤꯁꯦ ꯑꯗ ꯅꯨꯄꯥꯁꯦ ꯃꯥꯒꯤ ꯑꯣꯏꯅꯁꯨ ꯁꯤꯁꯦ ꯃꯉꯣꯟꯗ ꯊꯣꯛꯇꯦ ꯍꯥꯏ ꯃꯣꯏ ꯏꯃꯨꯡꯁꯦ ꯍꯤꯡꯒꯣꯜ ꯁꯝꯕꯟꯁꯨ ꯀꯌꯥ ꯆꯥꯎꯗꯕ ꯑꯣꯏꯕ ꯖꯥꯠꯅꯤꯗ ꯑꯗ ꯃꯣꯏꯕꯥꯅꯤꯁꯦ ꯑꯗꯨꯝ ꯊꯃꯣꯏꯗ ꯅꯨꯡꯁꯤꯅꯖꯔꯒꯁꯨ ꯃꯥꯅ ꯄꯥꯝꯃꯤꯕ ꯃꯑꯣꯡꯗꯨꯗꯤ ꯑꯣꯏꯅꯗ꯭ꯔꯦꯀꯣ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯗꯤ ꯅꯨꯄꯥꯁꯤꯅ ꯑꯗꯨꯝ ꯅꯨꯡꯁꯤꯈꯤ ꯍꯥꯏ ꯑꯦꯛꯖꯥꯝ ꯊꯥꯕꯒꯤꯀꯣ ꯁꯤꯗ ꯁꯦꯜ ꯈꯔ ꯆꯪꯕꯖꯥꯠꯅꯤ ꯁꯦꯜꯁꯦ ꯂꯨꯄꯥ 9,000 ꯑꯣꯏꯕꯖꯥꯠꯅꯤ ꯅꯨꯄꯤꯁꯤꯒꯤ ꯆꯪꯕꯁꯦ ꯑꯗ ꯃꯇꯝꯁꯤꯗ ꯗꯥꯎ ꯌꯥꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯍꯥꯏꯔꯤꯕ ꯆꯍꯤꯁꯤꯗ ꯆꯦꯛꯁꯤꯟꯕ ꯍꯦꯟꯕꯗꯒꯤ ꯈꯔ ꯐꯥꯕ ꯈꯣꯠꯄ ꯇꯧꯕꯗꯒꯤ ꯑꯦꯛꯖꯥꯝꯁꯦ ꯃꯥꯁꯦ ꯊꯥꯕꯁꯦ ꯊꯥꯈꯤꯗ꯭ꯔꯕ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯃꯍꯨꯠ ꯊꯥꯕꯤꯒꯗꯕ ꯃꯤꯗꯨꯅ ꯊꯥꯈꯤꯗꯕ ꯈꯣꯠꯈꯤꯗꯕ ꯈꯔ ꯂꯩꯕꯖꯥꯠꯅꯤ ꯑꯗ ꯄꯩꯁꯥꯗꯨꯗꯤ ꯄꯤꯈ꯭ꯔꯕ ꯑꯗ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯤꯁꯤꯅꯀꯣ ꯅꯨꯄꯥꯁꯤꯗ ꯑꯦꯛꯖꯥꯝꯗꯣ ꯊꯥꯗ꯭ꯔꯕꯅꯤꯅ ꯇꯦꯟꯗꯣ ꯊꯥꯗ꯭ꯔꯕꯅꯤ나 ꯄꯩꯁꯥꯗꯣ ꯍꯟꯗꯣꯔꯛꯑꯣ ꯁꯤꯅꯤ ꯑꯗꯩ ꯅꯨꯄꯥꯁꯤꯅ ꯑꯃꯨꯛ ꯃꯣꯏ ꯃꯕꯥꯏ ꯍꯣꯏꯁꯤ ꯑꯗꯨꯝ ꯍꯥꯏ ꯏꯕꯥꯏ ꯁꯨꯃꯥꯏꯅ ꯁꯥꯟꯅꯃꯤꯟꯅꯕ ꯅꯨꯄꯤꯗꯣ ꯑꯗꯨꯗꯨꯅ ꯑꯦꯛꯖꯥꯝꯗꯣ ꯊꯥꯗ꯭ꯔꯒꯗꯤ ꯄꯩꯁꯥꯗꯣ ꯍꯟꯗꯣꯔꯣ ꯈꯣꯠꯂꯣ ꯍꯥꯏꯔꯒ ꯃꯣꯏ ꯃꯕꯥꯏ ꯍꯣꯏꯁꯤ ꯑꯗꯨꯝ ꯈꯨꯝꯃꯛꯑꯦ ꯄꯩꯁꯥꯗꯣ ꯑꯩꯈꯣꯏꯅ ꯂꯧꯕ ꯅꯠꯇꯦ ꯉꯁꯥꯏ ꯑꯦꯛꯖꯥꯝ ꯊꯥꯕ ꯃꯤꯗꯨꯅ ꯂꯧꯕꯅꯤ ꯃꯣꯏꯅ ꯄꯤꯔꯛꯇꯕꯅꯤ ꯈꯣꯠꯇꯕꯅꯤꯅ ꯍꯥꯏꯅꯕꯁꯤꯗ ꯁꯣꯝ ꯅꯥꯀꯟꯗ ꯅꯨꯄꯤꯁꯤꯅ ꯁꯨꯝ ꯇꯛꯁꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯑꯁ ꯑꯝꯇ ꯍꯥꯏꯌꯨ ꯑꯝꯇ ꯊꯧꯃꯤꯟꯅꯁꯤ ꯑꯩꯁꯨ ꯄꯩꯁా ꯂꯩꯕ ꯅꯠꯇꯦ ꯈꯣꯠꯄ ꯅꯠꯇꯦꯅ ꯍꯥꯏꯕꯗꯒꯤ ꯅꯨꯄꯥꯁꯦ ꯃꯥꯁꯦ ꯃꯊꯥ ꯁꯥꯔꯦꯕꯀꯣ ꯍꯥꯏꯗꯤ ꯐꯔꯁꯨ ꯐꯠꯇꯁꯨ ꯏꯆꯝ ꯆꯝꯅ ꯏꯃꯥꯟꯅꯕꯤꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯍꯥꯏꯅꯕ ꯑꯣꯏꯔꯒꯗꯤ ꯑꯃꯨꯛ ꯐꯕ ꯑꯗꯨꯃꯛꯁꯨ ꯅꯠꯇꯕꯅꯤꯅ ꯃꯥꯅ ꯍꯦꯛ ꯄꯥꯝꯖꯕ ꯅꯨꯄꯤꯗꯣ ꯑꯣꯏꯕꯅꯤꯅ ꯀꯔꯤ ꯈꯜꯂꯝꯒꯗꯒꯦ ꯑꯗꯒꯤ ꯃꯣꯏꯒꯤ ꯏꯕꯥꯏ ꯍꯣꯏꯗꯨꯗ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯍꯥꯏꯖꯜꯂꯒꯁꯨ ꯃꯥꯁꯦ ꯑꯁ ꯀꯩꯅꯣꯅꯦꯅ ꯑꯃꯨꯛ ꯈꯟꯒꯗ꯭ꯔꯥꯒ ꯃꯥꯁꯦ ꯃꯟꯊꯥ ꯌꯥꯝ ꯁꯥꯕꯗꯣ ꯁꯥꯖꯔꯣꯏꯗꯕ ꯃꯟꯊꯥꯗ ꯌꯥꯝ ꯍꯦꯟꯅ ꯁꯥꯖꯔꯨꯕꯗꯣ ꯑꯣꯏꯌꯦ ꯑꯗꯩ ꯃꯥꯅ ꯁꯦꯟꯊꯣꯛ ꯂꯝꯕꯤꯁꯦ ꯌꯥꯝ ꯂꯩꯕꯃꯛꯁꯨ ꯅꯠꯇꯕ ꯑꯗ ꯃꯇꯝꯗ ꯃꯥꯁꯦ ꯃꯥꯒꯤ ꯑꯦꯀꯥꯎꯟꯗ ꯂꯨꯄꯥ 5,000 ꯃꯥꯁꯦ ꯌꯥꯎꯕꯖꯥꯠꯅꯤ ꯑꯗ ꯌꯥꯎꯔꯤꯕ ꯁꯦꯜꯁꯦ ꯃꯥꯅꯀꯣ ꯁꯥꯟꯅꯕ ꯆꯠꯂꯨꯕꯩ ꯃꯥꯁꯨ ꯖꯨꯅꯤꯌꯔꯒꯤ ꯅꯦꯁꯅꯦꯜ ꯁꯥꯟꯅꯕ ꯆꯠꯂꯨꯕꯒꯤ ꯁꯤꯗ ꯁꯦꯜ ꯈꯤꯇꯪ ꯐꯪꯕꯁꯤꯗ ꯁꯤꯒꯤ ꯁꯦꯜꯁꯤꯅꯀꯣ ꯃꯥꯁꯨ ꯂꯣꯏ ꯁꯨꯅꯗꯤ ꯄꯤꯕ ꯉꯝꯈꯤꯗ꯭ꯔꯦꯗ ꯑꯔꯩꯕ ꯈꯔꯁꯤ ꯇꯧꯔꯒ ꯃꯥꯅ ꯅꯨꯄꯤꯁꯤꯗ ꯄꯤꯔꯦꯕꯀꯣ ꯍꯥꯏꯗꯤ ꯃꯕꯥꯏ ꯍꯣꯏꯗꯁꯨ ꯍꯥꯏꯗ꯭ꯔꯕꯀꯣ ꯑꯗꯨꯃꯥꯏꯅ ꯄꯤꯖꯈꯤꯕꯅꯦ ꯉꯁꯥꯏꯒꯤ ꯅꯨꯄꯤꯁꯤꯅ ꯃꯥꯅ ꯇꯦꯟꯁꯦ ꯌꯥꯝ ꯊꯥꯗꯣꯛꯅꯤꯡꯈꯤꯕꯒꯤ ꯃꯔꯝꯁꯤꯁꯨ ꯂꯩ ꯍꯥꯏꯗꯤ ꯃꯣꯏꯗꯤ ꯖꯔꯈꯟꯗ ꯁꯦꯂꯦꯛꯁꯟꯒ ꯐꯪꯈ꯭ꯔꯦ ꯍꯥꯏꯕꯀꯣ 2010 ꯁ꯭ꯋꯥꯏꯗ ꯑꯣꯏꯕꯖꯥꯠꯅꯤꯗ ꯃꯣꯏꯁꯦ ꯊꯕꯛꯁꯦ ꯑꯗꯨꯝ ꯏꯐꯪꯗ ꯐꯪꯒꯗꯕ ꯂꯩꯔꯕ ꯑꯣꯏꯕꯖꯥꯠꯅꯤ ꯑꯗꯩ ꯃꯈꯥ ꯇꯥꯅꯀꯣ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯑꯃ ꯄꯨꯜꯂꯒ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯁꯥꯟꯅꯃꯤꯟꯅꯗꯅ ꯈꯣꯠꯇꯅꯀꯣ ꯅꯨꯡꯇꯤꯒꯤ ꯊꯦꯡꯅꯗꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯂꯩꯔꯦ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯅꯨꯄꯤꯁꯦ ꯃꯥꯁे ꯁꯥꯟꯅꯕꯗ ꯃꯥꯁꯦ ꯈꯨꯔꯥꯏꯒꯤ ꯁꯔꯨꯁꯦ ꯇꯦꯛꯑꯦ ꯍꯥꯏ ꯑꯗ ꯇꯦꯛꯄ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯝꯕ ꯈꯣꯠꯄꯗ ꯍꯥꯟꯅꯗꯤ ꯃꯥꯁꯦ ꯑꯇꯣꯞꯄ ꯍꯥꯏꯇꯥꯔꯦ ꯂꯤꯂꯣꯡꯗꯒꯨꯝꯕ ꯃꯥꯁꯦ ꯁꯝꯕ ꯆꯠꯄꯖꯥꯠꯅꯤ ꯑꯗ ꯐꯠꯇꯕꯖꯥꯠꯅꯦꯕ ꯐꯠꯇꯕꯗꯒꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦ ꯃꯣꯏꯔꯣꯝꯗ ꯁꯝꯕ ꯍꯩꯕ ꯃꯤ ꯂꯩ ꯍꯥꯏꯕꯁꯤꯗ ꯑꯝꯇ ꯆꯠꯃꯤꯟꯅꯔꯨꯁꯦ ꯁꯤꯅꯦꯕ ꯅꯨꯄꯤꯁꯤꯅ ꯍꯧꯔꯤꯁꯦ ꯅꯨꯄꯤꯁꯤꯅ ꯍꯧꯕꯗꯒꯤ ꯅꯨꯄꯥ ꯃꯥꯁꯨ ꯅꯨꯡꯁꯤꯔꯨꯕ ꯀꯧꯕꯅꯤꯅ ꯃꯥꯒ ꯆꯠꯄ ꯑꯣꯏꯔꯗꯤ ꯑꯗꯨꯝ ꯌꯥꯖꯕꯗꯣ ꯐꯅ ꯆꯤꯜꯂꯒꯁꯨ ꯆꯠꯃꯤꯟꯅꯅꯤꯡꯕ ꯐꯥꯎꯕꯗꯒꯤ ꯃꯥꯁꯦ ꯆꯠꯃꯤꯟꯅꯔꯨꯏ ꯑꯗꯨꯒ ꯌꯦꯡ ꯈꯣꯠꯇꯅ ꯇꯧꯋꯤ ꯑꯗꯩ ꯃꯥꯁꯦ ꯃꯌꯥꯁꯨ ꯇꯤꯟ ꯆꯥꯏ ꯍꯥꯏ ꯅꯨꯄꯤꯁꯦ ꯁꯤꯒꯤꯁꯨ ꯌꯦꯡꯉꯤ ꯍꯥꯏ ꯁꯤꯃꯛꯇꯤ ꯈꯤꯇꯪ ꯐꯖ ꯐꯥꯠꯇꯦ ꯍꯥꯞꯄꯛꯇ꯭ꯔꯁꯨ ꯌꯥꯔꯄꯣꯠꯅꯤ ꯇꯤꯟ ꯆꯥꯕ ꯍꯥꯏꯁꯦ ꯀꯔꯤꯒꯨꯝꯕ ꯅꯨꯄꯤꯗꯨꯅ ꯇꯥꯔꯒꯗꯤ ꯏꯀꯥꯏꯖꯅꯤꯌꯦ ꯑꯗ ꯅꯨꯄꯥ ꯍꯣꯏꯔꯣꯝꯒꯤꯀꯣ ꯃꯣꯏꯒꯤ ꯌꯨꯝꯁꯤꯗ ꯁꯨꯝ ꯆꯠꯃꯤꯟꯅꯔꯕꯅꯤ나 ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯆꯪꯉꯨꯁꯦ ꯍꯥꯏꯗꯤ ꯃꯣꯏ ꯏꯕꯥꯅꯤꯁꯦ ꯄꯨꯔꯥ ꯀꯣꯏꯅꯕ꯭ꯔꯥ ꯅꯨꯡꯁꯤꯅꯔꯕ꯭ꯔꯥ ꯅꯨꯡꯁꯤꯕꯗ ꯂꯨꯞꯄꯕ꯭ꯔꯥ ꯍꯥꯏꯕꯃꯛꯁꯨ ꯍꯦꯛ ꯅꯠꯇꯕꯀꯣ ꯅꯨꯄꯤꯁꯤꯅ ꯁꯨꯝ ꯐꯥꯒꯤ ꯇꯥꯊꯣꯛꯄ ꯑꯗꯣ ꯅꯨꯄꯥꯁꯤꯁꯨ ꯆꯠꯂꯕꯅꯤꯅ ꯆꯪꯉꯨꯁꯦꯅꯀꯣ ꯆꯪꯉꯛꯑꯦ ꯑꯗꯩ ꯅꯨꯄꯥꯁꯤꯒꯤ ꯌꯨꯝꯁꯦ ꯈꯔ ꯅꯥꯇꯩ ꯆꯥꯗꯦ ꯍꯥꯏ ꯊꯣꯡꯁꯨ ꯄꯥꯟꯗꯦ ꯍꯥꯏ ꯃꯇꯝꯗꯨꯗ ꯊꯣꯡꯒ ꯄꯥꯟ ꯉꯝꯗꯕꯗꯒꯤ ꯑꯩꯈꯣꯏ ꯐꯤ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯂꯪꯗꯨꯝ ꯑꯗꯨꯝ ꯀꯤꯁꯜꯂꯒ ꯑꯗꯨꯝ ꯄꯥꯜꯂꯒ ꯊꯝꯕ ꯑꯗꯩ ꯌꯨꯝꯐꯩ ꯑꯃ ꯁꯥꯔꯒ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯃꯥꯏꯅ ꯂꯩꯕꯁꯤꯗ ꯅꯨꯄꯤꯁꯤꯅ ꯃꯌꯨꯝꯁꯦ
ꯈꯪꯈꯤꯕꯖꯥꯠꯅꯤ ꯑꯗ ꯈꯪꯕꯁꯤꯗ ꯅꯨꯄꯤꯁꯤꯅ ꯐꯥꯒꯤ ꯇꯧꯏ ꯍꯥꯏ ꯅꯨꯄꯥꯁꯤꯗ ꯐꯣꯟ ꯔꯤꯆꯥꯔꯖ ꯍꯥꯞꯇꯣꯏ ꯁꯔꯨꯛꯄꯨꯗꯤ ꯊꯥꯡꯒꯨꯝꯕ ꯑꯃ ꯈꯔ ꯅꯥꯇꯩ ꯆꯥꯕ ꯑꯃ ꯂꯩꯁꯜꯂꯣ ꯍꯥꯏꯗꯤ ꯏꯃꯨꯡꯗ ꯂꯩꯕ ꯄꯣꯠ ꯆꯩꯁꯦ ꯈꯤꯇꯪ ꯅꯥꯇꯩ ꯆꯥꯗꯕꯗꯣ ꯇꯧꯕꯒꯤꯗꯤ ꯃꯌꯥꯝꯕꯗꯨꯅ ꯑꯃꯨꯛ ꯑꯗꯨꯝ ꯃꯥꯒꯤ ꯊꯕꯛ ꯆꯤꯟꯕꯒꯤ ꯌꯨꯝꯗ ꯂꯩꯇ꯭ꯔꯦ ꯃꯥꯁꯨ ꯁꯥꯟꯅꯕꯒꯤ ꯁꯥꯏꯗ ꯂꯩꯊꯣꯛꯑꯦ ꯃꯃꯥ ꯈꯛꯅ ꯀꯣ ꯑꯋꯥꯠ ꯑꯄꯥ ꯃꯦꯟꯅꯕ ꯍꯣꯠꯅꯒꯗ꯭ꯔꯥ ꯏꯃꯨꯡꯗꯨꯕꯨ ꯂꯣꯏꯁꯟꯅꯕ ꯉꯝꯖꯗꯕꯗꯣꯀꯣ ꯑꯗꯨꯗꯒꯤꯁꯨ ꯅꯨꯄꯤꯁꯤꯅ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯁꯦ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯗꯤ ꯂꯣꯏ ꯄꯥꯝꯃꯤꯗꯣ ꯑꯗ ꯅꯨꯄꯤꯁꯤꯁꯨ ꯃꯥꯁꯨ ꯑꯋꯥ ꯃꯆꯥꯅꯤꯅ ꯑꯋꯥꯕꯁꯤꯅ ꯑꯋꯥꯕ ꯑꯃꯨꯛ ꯊꯦꯡꯅꯅꯤꯡꯕ ꯍꯧꯅꯗꯦꯗꯅꯀꯣ ꯁꯤꯗꯒꯤꯁꯨ ꯃꯥꯅ ꯗꯥꯏꯔꯦꯛꯃꯛ ꯅꯨꯡꯁꯤꯔꯒꯦ ꯍꯥꯏꯕꯁꯨ ꯉꯝꯈꯤꯗꯕ ꯃꯥꯜꯂꯦ ꯍꯥꯏꯗꯤ ꯋꯥꯔꯒꯗ ꯂꯥꯛꯑ ꯄꯨꯟꯁꯤꯁꯦ ꯑꯃꯨꯛ ꯋꯥꯈꯤꯗ꯭ꯔꯅꯦ ꯀꯥꯏꯅꯒ ꯈꯜꯂꯝꯒꯗꯕ ꯃꯥꯜꯂꯦꯕ ꯁꯤꯅ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯅꯤꯀꯣ ꯑꯗꯩ ꯃꯔꯛꯁꯤꯗ ꯑꯗꯨꯝ ꯈꯤꯇꯪ ꯅꯨꯡꯉꯥꯏꯕ ꯍꯥꯏꯔꯒꯗꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯅꯣꯔꯠ ꯏꯁꯀꯤ ꯑꯣꯏꯅ ꯁꯥꯟꯅꯕ ꯆꯠꯂꯦ ꯍꯥꯏ ꯁꯥꯟꯅꯕ ꯆꯠꯄꯗ ꯃꯣꯏꯁꯦ ꯑꯗꯨꯝ ꯁꯦꯜ ꯈꯔ ꯐꯪꯕꯗꯣ ꯃꯇꯝꯗꯨ ꯂꯥꯛ 4-5 ꯃꯨꯛꯀꯗꯤ ꯐꯪꯕꯗꯣ ꯍꯥꯏ ꯐꯪꯉꯝꯒꯗꯕꯁꯦ ꯃꯥꯜꯂꯦ ꯍꯥꯏ ꯃꯅꯤꯄꯨꯔꯅꯁꯨ ꯈꯔ ꯄꯤꯕ ꯀꯣ ꯑꯗꯩ ꯑꯇꯣꯞ ꯁ꯭ꯇꯦꯠꯅꯁꯨ ꯈꯔ ꯄꯤꯔꯛꯄꯗ ꯃꯣꯏꯒꯤ ꯁꯥꯏꯗꯀꯣ ꯁꯥꯏ ꯍꯣꯁꯇꯦꯜ ꯃꯅꯨꯡꯗ ꯄꯦꯔꯨꯛꯀꯨꯝꯕ ꯀꯩꯒꯨꯝꯕꯁꯦ ꯍꯧꯋꯦ ꯍꯥꯏ ꯑꯗ ꯍꯧꯕꯁꯤꯗ ꯑꯩꯈꯣꯏ ꯁꯤꯡꯖꯨ ꯆꯥꯕꯒꯤ ꯀꯩꯒꯤ ꯀꯥꯏꯅ ꯍꯦꯛ ꯐꯨꯛꯄ ꯈꯣꯠꯄꯁꯦ ꯃꯔꯛꯇ ꯁꯨꯝ ꯇꯧꯕꯖꯥꯠꯅꯤꯀꯣ ꯑꯗ ꯅꯨꯄꯤꯁꯤꯅ ꯃꯥꯅ ꯐꯣꯟ ꯇꯧꯔꯒ ꯀꯧꯔꯛꯇꯣꯏꯅꯦꯕꯀꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯗ ꯊꯣꯛꯂꯛꯑꯣ ꯈꯣꯠꯂꯣ ꯃꯃꯥꯟꯅꯕꯤꯒ ꯇꯧꯔꯒ ꯀꯧꯊꯣꯔꯛꯇꯣꯏꯅꯦ ꯀꯩꯅꯣꯝꯃ ꯆꯥꯔꯒꯁꯨ ꯑꯦꯛꯖꯥꯝꯄꯜ ꯍꯩ ꯑꯃ ꯆꯥꯔꯒꯁꯨ ꯑꯗꯒꯤ ꯑꯦꯟꯁꯥꯡ ꯑꯗꯨꯝ ꯑꯍꯥꯎꯕ ꯀꯩꯅꯣꯝ ꯆꯥꯔꯒꯁꯨ ꯅꯨꯄꯥꯁꯦ ꯃꯥꯁꯦ ꯐꯣꯟ ꯑꯗꯨꯝ ꯀꯧꯊꯣꯔꯛꯑꯦ ꯍꯥꯏ ꯑꯗꯩ ꯅꯨꯄꯥꯁꯦ ꯃꯥꯁꯦ ꯃꯌꯨꯝꯗ ꯄꯥꯛꯅ ꯁꯨꯡꯆꯠ ꯆꯠꯇꯦ ꯃꯥꯒꯤ ꯇꯧꯒꯗꯕ ꯃꯊꯧꯁꯦ ꯑꯗꯨꯝ ꯇꯧꯋꯦ ꯇꯣꯏꯅ ꯆꯠꯄꯁꯨ ꯁꯦꯡꯅ ꯍꯥꯏꯔꯒ ꯕꯔꯥ ꯍꯥꯏꯕ ꯑꯃ ꯂꯩ ꯑꯗꯩ ꯌꯨꯝꯗꯨꯅ ꯑꯗꯨꯝ khitang ꯋꯥꯕꯅꯤꯅ ꯇꯧꯔꯤꯕ ꯃꯥꯒꯤ ꯃꯊꯧꯁꯤꯗ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯧꯔꯒ ꯁꯤ ꯃꯥꯏ ꯄꯥꯛꯀꯥꯟꯗ ꯆꯠꯀꯦꯗ ꯀꯌꯥꯁꯨ ꯆꯠꯇꯕ ꯑꯣꯏꯕꯖꯥꯠꯅꯤꯗ ꯁꯤꯗꯩꯁꯤꯗ ꯅꯨꯄꯤꯁꯤꯅꯀꯣ ꯀꯧꯊꯣꯔꯛꯑꯒ ꯃꯣꯏ ꯕꯥꯅꯤꯁꯦ ꯑꯩꯈꯣꯏ ꯂꯝꯄꯥꯛꯇꯒ ꯁꯨꯝ ꯆꯥꯃꯤꯟꯅꯕꯣꯏ ꯊꯛꯃꯤꯟꯅꯕꯣꯏ ꯂꯩ ꯑꯗꯩ ꯃꯃꯥꯟꯅꯕꯤꯁꯤꯡꯁꯤꯅꯒ ꯂꯛꯅꯗꯅ ꯈꯣꯠꯅꯗꯩ ꯅꯣꯏꯕꯥꯅꯤꯁꯦ ꯐꯣꯇꯣ ꯀꯥꯞꯀꯦ ꯀꯥꯏꯅ ꯐꯣꯟꯗꯒ ꯍꯥꯏꯕꯗꯩ ꯐꯣꯇꯣ ꯀꯥꯞꯁꯦꯅ ꯅꯨꯄꯤꯁꯤꯅ ꯍꯥꯏ ꯑꯗ ꯃꯣꯏꯕꯥꯅꯤ ꯐꯣꯇꯣ ꯀꯥꯞꯃꯤꯟꯅꯈꯤ ꯍꯥꯏ ꯃꯇꯝꯁꯦ 2012ꯅꯤ ꯍꯥꯏꯀꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯠꯂꯛꯄ ꯇꯥꯏꯃꯤꯡꯁꯦ ꯑꯗꯩꯗꯨꯗ ꯅꯨꯄꯥꯁꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯔꯒꯗꯤ ꯃꯣꯏꯁꯦ ꯇ꯭ꯔꯥꯏꯌꯦꯜ ꯄꯤꯕꯖꯥꯅꯤꯗ ꯑꯁꯤ 2012 ꯑꯣꯏꯔ ꯃꯥꯜꯂꯦ ꯁꯤꯗꯩꯁꯤꯗ ꯑꯗꯨꯝ ꯇ꯭ꯔꯥꯏꯌꯦꯜ ꯄꯤꯕꯁꯤꯗ ꯅꯨꯄꯤꯁꯤꯒ ꯄꯨꯟꯈꯤꯗ꯭ꯔꯦ ꯅꯨꯄꯥꯁꯤꯅ ꯂꯩꯍꯧꯔꯕꯀꯣ ꯑꯗꯨꯒ ꯅꯨꯄꯤꯁꯤꯅ ꯃꯣꯏꯗꯤ ꯑꯗꯨꯝ ꯍꯥꯟꯅꯗꯩ ꯁꯥꯟꯅꯔꯛꯄ ꯃꯤꯅꯤꯅ ꯃꯣꯏ ꯅꯨꯄꯤꯁꯤꯁꯨ ꯁꯥꯟꯅꯕꯗ ꯅꯨꯄꯤꯒ ꯅꯨꯄꯥꯒꯁꯤꯁꯨ ꯅꯨꯄꯤꯅ ꯈꯤꯇꯪ ꯌꯥꯝꯗꯕꯗꯩ ꯅꯨꯄꯤꯅ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯁꯠ ꯂꯤꯈꯠꯈꯤꯕ ꯅꯨꯄꯥꯁꯤꯅ ꯃꯤꯁꯨ ꯌꯥꯝꯕ ꯑꯗꯒꯤ ꯅꯨꯄꯥ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪꯁꯨ ꯌꯥꯝꯕꯅꯤꯅ ꯃꯌꯥꯝꯃꯛꯇ ꯂꯤꯈꯠꯄꯁꯦ ꯈꯤꯇꯪ ꯋꯥꯅ ꯑꯣꯏꯕꯁꯤꯗ ꯁꯤꯗꯩꯁꯤꯗ ꯃꯣꯏꯕꯥꯅꯤꯒꯤ ꯖꯔꯅꯤꯁꯦ ꯄꯨꯟꯈꯤꯗꯕꯁꯤꯗ ꯅꯨꯄꯥꯁꯦ ꯃꯥꯁꯦ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯤ ꯅꯨꯡꯁꯤꯖꯕꯤ ꯃꯥꯒ ꯄꯨꯜꯂꯒꯗꯤ ꯍꯦꯛ ꯅꯨꯡꯉꯥꯏꯖꯒꯗꯕꯗꯣ ꯅꯨꯄꯥꯁꯤꯒꯤ ꯋꯥꯔꯤ ꯇꯧꯐꯝ ꯍꯥꯏꯇꯥꯔꯦ ꯑꯉꯥꯡꯁꯤꯡ ꯃꯥꯒ ꯂꯩꯃꯤꯟꯅꯔꯤꯕꯀꯣ ꯑꯉꯥꯡꯁꯤꯡꯗ ꯂꯣꯏ ꯈꯪꯉꯦ ꯑꯗꯨꯒ ꯅꯨꯄꯥꯁꯤꯒꯤ ꯃꯃꯥꯟꯅꯕ ꯑꯃ ꯂꯩ ꯍꯥꯏ ꯃꯥꯁꯦ ꯃꯁꯛꯇꯤ ꯌꯥꯝ ꯑꯗꯨꯝ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕ ꯐꯖꯕ ꯁꯛꯇꯤ ꯑꯣꯏ ꯑꯗꯨꯒ ꯁꯥꯟꯅꯕꯗꯗꯤ ꯀꯌꯥ ꯈꯨꯠꯂꯣꯏꯗꯕ ꯑꯣꯏꯕꯖꯥꯠꯅꯤ ꯃꯉꯣꯟꯗꯁꯨ ꯋꯥꯔꯤ ꯑꯗꯨꯝ ꯇꯧꯋꯦꯀꯣ ꯑꯗ ꯑꯩꯅꯗꯤ ꯃꯥꯁꯦ ꯅꯨꯡꯁꯤꯔꯦ ꯑꯗꯣ ꯄꯨꯔꯥ ꯏꯕꯥꯅꯤꯒꯤ ꯃꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯈꯣꯠꯇꯦ ꯀꯥꯟ ꯍꯥꯏꯕꯁꯤꯗ ꯃꯃꯥꯟꯅꯕꯁꯤꯅ ꯍꯥꯏ ꯍꯧꯖꯤꯛ ꯁꯨꯝ ꯏꯆꯝ ꯆꯝꯅ ꯂꯣꯏꯅꯕ ꯕꯥꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯊꯕꯛ ꯑꯃ ꯍꯦꯛ ꯐꯪꯈꯤꯕꯗ ꯅꯨꯄꯤꯁꯤꯅ ꯑꯗꯨꯝ ꯌꯥꯔꯛꯀꯅꯤ ꯈꯣꯠꯂꯛꯀꯅꯤꯗ ꯁꯨꯝ ꯀꯩꯅꯣ ꯇꯧꯕꯅꯤ ꯊꯕꯛ ꯑꯃ ꯁꯨꯝ ꯐꯪꯕ ꯉꯥꯏꯔꯤ ꯑꯣꯏꯔꯝꯒꯅꯤ ꯈꯣꯠꯂꯝꯒꯅꯤ ꯃꯤꯑꯣꯏꯕꯒꯤ ꯐꯤꯕꯝꯒꯤ ꯃꯇꯨꯡ ꯏꯜꯂꯦ ꯀꯥꯏꯅ ꯃꯃꯥꯟꯅꯕꯁꯤꯅꯁꯨ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯋꯦ ꯑꯗꯣ ꯅꯨꯃꯤꯠꯁꯦ ꯔꯈꯤ ꯕꯟꯗꯅ ꯑꯩꯈꯣꯏ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯗ ꯂꯪꯂ ꯀꯩꯅꯣꯝꯃ ꯀꯤꯕꯗꯣ ꯃꯌꯥꯡꯒꯤ ꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯅꯨꯄꯤꯁꯤꯅ ꯅꯨꯄꯥꯁꯤꯗ ꯍꯨꯏꯁꯦ ꯇꯥꯟꯅꯔ ꯅꯨꯡꯁꯤꯅꯅꯦ ꯇꯣꯞ ꯂꯥꯎꯅ ꯄꯦꯜꯂꯣꯏ ꯑꯁꯦꯡꯕ ꯑꯃꯨꯛꯇꯪ ꯊꯣꯝꯕꯗ ꯋꯥꯟꯊꯔꯅꯤ ꯍꯥꯏꯗꯤ ꯊꯣꯝꯒꯗꯕꯅꯤ ꯊꯣꯝꯕꯗ ꯁꯨꯄꯥꯟ ꯄꯥꯟꯗꯕꯅꯤꯅꯦ ꯑꯩ ꯍꯧꯒꯠꯄ ꯌꯥꯝ ꯇꯟꯕ ꯅꯨꯄꯤꯁꯤꯅ ꯑꯝꯇ ꯊꯣꯛꯂꯛꯑꯣꯅ ꯀꯧꯊꯕꯖꯥꯠ ꯅꯪꯅ ꯈꯨꯠꯇ ꯀꯩꯅꯣꯝ ꯁꯤꯕꯤꯌꯦꯅ ꯑꯗꯨꯒ ꯅꯨꯄꯥꯁꯤꯁꯨ ꯃꯥꯁꯨ ꯊꯣꯏꯅ ꯈꯟꯖꯜꯂꯨꯗꯕ ꯍꯥꯏꯕꯅꯤ ꯔꯈꯤ ꯕꯟꯗꯟꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣꯅ ꯃꯌꯥꯡꯒꯤ ꯀꯨꯝꯍꯩꯅꯤꯅ ꯀꯅꯥꯝꯇ ꯁꯤꯁꯦ ꯊꯣꯏꯅ ꯂꯨꯅ ꯈꯟꯖꯜꯂꯨꯕ ꯈꯪꯉꯨꯕꯁꯨ ꯑꯣꯏꯗꯦꯕꯀꯣ ꯑꯩꯈꯣꯏꯁꯨ ꯀꯨꯏꯗ꯭ꯔꯤ ꯈꯪꯕ ꯑꯗꯩꯗ ꯃꯥꯁꯦ ꯍꯔꯥꯎ ꯆꯦꯟꯊꯔꯨꯔꯒ ꯅꯨꯄꯤꯁꯤꯅ ꯂꯪꯁꯦ ꯀꯤꯕꯤꯔꯛꯄꯁꯦ ꯃꯥꯅ ꯍꯔꯥꯎ ꯆꯦꯟꯈꯠꯂꯒ ꯇꯝꯃꯨꯔꯦꯀꯣ ꯑꯗ ꯃꯣꯏꯒꯤ ꯍꯣꯁꯇꯦꯜꯗ ꯂꯩꯃꯤꯟꯅꯔꯤꯕ ꯃꯌꯥꯝꯗꯨꯗ ꯑꯁ ꯃꯥꯅ ꯑꯩ ꯈꯨꯠꯇ ꯔꯈꯤ ꯕꯟꯗꯟꯒꯤ ꯁꯤ ꯁꯤꯔꯛꯑꯦ ꯈꯣꯠꯂꯛꯑꯦ ꯍꯥꯏꯕꯁꯤꯗ ꯑꯉꯥꯡ ꯃꯆꯥ ꯍꯥꯏꯗꯤ ꯑꯉꯥꯡ ꯍꯥꯏꯇꯥꯔꯦꯅꯦ ꯅꯨꯄꯥꯁꯤꯒ ꯂꯩꯃꯤꯟꯅꯔꯗꯤ ꯃꯥꯅ ꯈꯔ ꯁꯦꯅꯤꯌꯔ ꯑꯣꯏꯔꯕꯅꯤꯅ ꯅꯣꯛꯁꯟꯕꯤꯔꯛꯑꯕ ꯀꯩꯅꯣꯗ ꯅꯪ ꯉꯥꯡꯉꯤꯗꯨꯕ ꯄꯛꯇꯦ ꯌꯥꯝ ꯅꯪꯁꯦ ꯑꯗꯨꯐꯥꯎ ꯈꯪꯗ꯭ꯔꯥ ꯍꯥꯏꯁꯦ ꯔꯈꯤ ꯕꯟꯗꯟꯗꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯗ ꯁꯤꯟꯅꯕꯅꯤ ꯀꯔꯤ ꯅꯪ ꯇꯧꯔꯤꯗꯨꯕꯣ ꯀꯥꯏ ꯈꯔ ꯀꯩ ꯍꯥꯏꯅꯤ ꯃꯤꯅ ꯀꯩ ꯈꯟꯈꯤꯗꯒꯦ ꯈꯪꯕ ꯀꯥꯡꯕꯨꯅ ꯅꯣꯛꯁꯟꯕ ꯈꯣꯠꯆꯟꯕ ꯃꯥꯁꯦ ꯈꯣꯏꯗꯧꯁꯦ ꯁꯥꯎꯒꯠꯂꯕ ꯍꯥꯏꯗꯤ ꯀꯔꯤꯅꯣ ꯃꯥꯅ ꯈꯜꯂꯤꯁꯦ ꯇꯁꯦꯡꯅ ꯃꯥꯅ ꯈꯜꯂꯤꯁꯦ ꯀꯩꯅꯣ ꯑꯩꯁे ꯅꯨꯡꯁꯤꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯅꯨꯡꯁꯤꯗ꯭ꯔꯤꯔꯥ ꯀꯔꯦꯝꯅꯩꯔꯥ ꯑꯩꯁꯦ ꯃꯥꯅ ꯁꯥꯟꯅꯔꯤꯔꯥ ꯀꯥꯏ ꯈꯜꯂꯤ ꯃꯥꯁꯦ ꯁꯥꯎꯅꯤꯡꯉꯦ ꯊꯋꯥꯏꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯥꯗꯤ ꯊꯃꯣꯏ ꯌꯧꯅ ꯅꯨꯡꯁꯤꯔꯕꯅꯤꯅ ꯀꯣ ꯑꯗ ꯁ꯭ꯋꯥꯏꯁꯤꯗ ꯑꯩꯅ ꯈꯤꯇꯪ ꯑꯩꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯍꯥꯏꯔꯒꯗꯤ ꯅꯨꯄꯤꯁꯤꯅ ꯃꯥꯁꯦ ꯅꯨꯡꯁꯤꯔꯝꯕ
nungsiramneba koi first ta nupa se ma se lai lai shu hai ko adagi adum sana khotnabada su dum yengda fit oibe nupisina ma se pamamneba ada magi imungi phibam du obodu du nupisina ma se bittek pa oiramneba ko wari si matungina ni ko ya manung thena khangbai wadi natte sengna harabada nupisina nupa se thamoyongna nushide na takpaneba aduga nupasina nupisibu nungsibai changse adum nupisina khangamni mina da yengbada mana aise kyamu yam nungsijai haibado khangamni aduna nupisina adum puningba maikaida pubado khangbane mi mana mi bu nungside se mawong matok da dum khangbane chak changna lele ko nupase ma sem nungaite adu makhata na sauniga su makhata na harau tam na nunti adum loina da na khotana lerebani na asawdo ngasi khrapa heng khrapa pungkaw gi bado nungsibadi angawbani dana ko nungsibana bu tordi inung da nungsi ipakta pakse do adama so asawdo dum phagi hoji nupasi jo ne matam khra leiraga ko mo angang ama chang pajani angang se ma se magi pambom sida magi nungsibi gi mingse te tu hai te tu hakpa kan sida hoji ki nupa se magi thamoi du kenom phawdo nungsiba se nungsibagi damakta atangba khudol pot piba ngamdraga su aina nangbu nungsi haibasi thamoi da haga thamningbudo leitaba si leitaba du kadai dagi huralaga piru godro adubu nungsiba sidi thamoi sengna yawna nungsibududi kadai phok tawba ngamge haibududi madudi sel changba natabani na utningi dana sel na nungsiba se leibadi yai ko tasingna sel na nungsiba se leiba yaraga su thamoi sengna nungsibadi sel na leiba yade sida nupasina ko magi puksida tetu se hakpaneba hakpasida chagi kamaina hakke da yamna haiba angang se sisna suma hakpa hai haibadagi koi kaishu tungda kari oirakadage sisna kyam yam phai kholi phati do khantaruba nate aina nang nungsiba se kai nungsiba si thamoi da yar le thokramni do adhakpasida pukta hai pukta hakpa yam nai hai sagi oi hidak to toroga metrin na kaina hojikan gi ningthi jana phajana hana yek thoga hakpaduna te yetumna thillaga chaksak thillaga hidak to dom luppaga e mase khang hai ko mase sai dang parap ko toroga hojikan gi six pack kaido ba thoglak pa mi nik tang parap toroga tang dum kan nai ban nupa oi bjani da mase chaina si di padana khang mase e hakpa kan sida hai ba ngang duna khutang su kaishu manaram moyebako phajabase mana tagadra mana yam thina phajagadra kaina khaludo duyongdi phajadi haido na so yam na ba dagi khogi irujaba kai ka de ising chotping sa yetumduna hantat khibagi loklok ka laraga ko chaina di khar phangi hai chaina je phangna ma se lotlaga nusibagi damakta di khangki magi damakta di haksu hakki 2013-14 swai sida moi se Hyderabad da kemama toroga chamina ki hai ko si se am thina nungai ki hai punbada sai hoi sadina nungai ba hai ba dumadi oi ki monda uningba degi yenglingba mino ka kaloi phangamni na ni patient su wari sana ko dro ka toroga bit am leibido nupisina hairamba wahai ama nupasina kauntabada nupisi mana hai ko madi nushinaba nupana ko mase pharaga lobiba se am pamje na haibajani ada smaina haibasida nupisi mamana bisina hojiki nupasida ga hangai nangma phanaba sel leirabo kai nupasina su magi pakhumoi ne pige masana yadaba ko yaningdana aidi pharaga loroida koi sel ga paijadi khotte kai na smaina khumki hai sidagi amuk nupase mase interview ma yaw hai mase course ki objani da ad interview ma yaw bo chapasisa Guwahati da ni man chalise sel di aduki mati haninga leitana waba machani na ko mase mayum da sel tharpuna te da matam da sai ki ko director na model polishing ahum pi hai sisna ma se Guwahati da interview yaw bo satui ne ba ad chalam dai da gi hostel om da gi ko nupi sina magi kari leiro o hain leirak toino na hangba jani yak nupa sisu kari leiro hai non ha bet hangurabra khangde da nupi ki khongkraw ma leiro o na hai adaidu nupa se ma se leidam leining ba ada sel do su da na mana su khongraw se lei khitre ade si khakta suna ta na nupi sina leiro hai ba pot jai kra adum spec kumba kai gumba se leiro hai ba se ma se adum lei gi drama le lei ba se ngam ki drama sel do leita banina aduga interview ji su amuk khalak khidre ma se nagale macha moina khalakre thawai se am nungai teng sai gi thaba matang phangadi kaina khanjabadu da ko
kitang sok chatpado masada nungai tabado adu sida amuk kitang mangonda kitang saphaba nungai ba hargadi mase 2013 da mase khoi manipur da hai tani mase written test ama yaw bijani ko police ki adu do khalle khole na manaba na call tori hai adu no muk kitang di saphaba hai badu oigi mama sa yoina 2014-15 swaida orangada mal hai moi international chatpagi passport charo kholo na hai hai ko moi oja sing sina da madam da foreign passport sabje lising mapan muk changi hai nupa se ma se tayam sabai tare ne moi da lising mapan muk ka hai basi muk kai no ne skamai to du no do chachu chaning ba ko sei se ma se paisa se leita ma se chale mem de gi sel khra loraga ma se Thailand da chanam ne na paisa se mem de thar pa jan da Thailand chatringai da moi se Indian gi state ama da moi se lei ba ja ne ko sana ba gi lei tha ama muk lei ra ka se paisa se khra roshin ki ba da gi exai gi yauri ba paisa khra du na chaba thakpa se moi masa de oina khra puthong na paisa se lotion gra ba ko chaminari se kaino ni ma nga sai nungsinari ba nupi se sorry nungsina oi nungsina ba harasi ma ga nungsinari ba nupi se nungsina ba haido nungsina da ba haido ra khang de se si nupi shi ga ma su yaw hai ko chali se moi nupi nupa tonga ni leinari ni dana adagi moi se Thailand da chattoi ne hai ba ka sa paisa se loina ra ba sa loina ba dagi mayum dagi paisa khar haina rupa ka si ta hojiki nupa se ma di paisa se lei train hai ra be nang han paisa pa lising tara pi gi dudi ade he na di lei tre kamai to ni hai bisa ma so song ni sa gi mi ni lising kontra pros 20 ni fu pros 20 na ko nupa sina ba tam sa khan ki bise aina ngausuna ba chatpa sunatte aduga aina si haibasta kai ko naha oirakpagi ma kitang khalanga da mali mi dongna lising kunthra ni phupiu haiba sunatta ba aina ahe balotion ba sunatta ba kai masa matana down to chabado oiramga da mali admana khan ki mase mayum dai call taw ba pai da ba sumatangil bal lising amaga chonga khak lebse mase Thailand da kamai chattoi no sai wakhal di nungai jarab ni do ai Thailand da chattorabani kaina ga wakhal ga nungai ra kan da awaba mana phujalak pada mayum dagi call to se ma se pai de hai ko de last di ma se call se pai khatle hai magale minna angang sing na payo kholo na hai ba dagi pai khip ni hai mayam ba sin kapi hai ko nang du mai to nu khot kano har ga ma su nu ai taba machim nau oi bagi ko mayam ba sin mapa sak na magi da mak ta hotna bi khiba do ko waja ba mu su private school o ja na bu thagi salary kyam phangam ni aduna paisa je lising sagalak da yam wa ba do oi ye adagi Thailand chapas da yam thina nungai ba mo da kitang nungai ba har ga di magi flight tong bu se punji gi ahan bani hai han di sana ko na badum state da kai da ko top state da chat pa se mo train da chat pa ni do ga punji gi ahan ba keno chat pa se Thailand chat pa se si se ahan flight tong bu ni hai yam harau flight tong ni khan bagi harau ba ma plus tong min da badu da mana kanu sai gi nu pi se si su ma ga thangna na phami oja ga moi hum thangna na phang bas da akhang ba ngang khran di se hana flight ticket ka ko se thangna na ka eco kai na ga he khai ba ma de du ma knowledge kem da lai ban na te ba sum daw ya da na thangna ru ba hai tar sida yam tina satina nungai na Thailand da kitang nungai ba hai tar ne koi ba khot pa kitang phang da stage da ma na photo ka min na sa ba moi ba ni oi ba single ka min na se na hai ba du da nupisina yarak khide sa yarak tu nupisina mo de kitang adum thap tok ning bagi mo ong mo oiram ga da male maram ding sai mana leiro o kholo ga haiba jo kashu lerek tabdu da khalam ga ne ba nupisina paisa yam gen to bona trasu macham khak ai da mukta ai bu thamu che nu shedi lerek pa ai na kai wakhal se mana khan ban nu chungme gang ta khanaram ga ni dumai na khangi bagi shauning bagi oram bai ka photo kap se yarak ta group to di kap min na kai to single oina moi ba ni tang ka oina kap pa di kap khidre 2018 dagi di moi se yum da lainare ning sai gi chahi se loirak pai tare ne ko side le bagi matam se loirak padagi yum da hanakhre matam se deuji nupa se ma se thabak se phangho bana treva ko de sana ba ko de mo jitang daw ya da ba hai khatra ma se kitang nungai tana leire ala chahi manga musi sai sida punna leminaramaga hoi nung tamoi bani oina tongana det chatkiba leite tongana unakiba khotkibas leite dubu adum unaramaga chare e shanare dum unaraga nungaiba thodok kaya ma nungai taba thodok kaya ma thogan khre ko
nupi magi shu leirembe aduga nupa magi oina nupi mana harau hanba minok tamhanba magi pukning thogatpa wahai kya amasu haibirame de pukning sontaba yaba kashu nataba wadasu thamoi kaiba meyam ama tawrame aduga chahi 5 sida yum da leinarkhre adai khra lega 2016 to 2018 sigi manung da mal hai nupi se ma se thabak phangkre police ni ko moi mi side le moi mi nipan muk se khal e hai ko khalak bas de nupas ni mali thabak se ta hodre khal hodre ko ada moi se picnic ama sin bazani side le bangang sing moi se loktak to oi male silise ada yausi ko chen mongondo su pau hai e angang sing nupa si dako nupa se ma se yauning di hai di ngasai gi moi thabak khala moi da chak sin bako ba moi gi nungai ba sida thabak su phang hoda ba ina kamai ni yaw du no da project chana bani ko pun ai siamna kena to boy na u khitra kaina su khan ba adagi amuk su nusiba na hemban na nusiba gi lipun sin da kan bani na sma do ujaning bagi ngasai gi nusibi mai thong du uning ba sma do khai unada ba su ira bagi yam penja trabado thamoi sina uning bana khorang mani hen bagi ma se chatle achala kansang sai gi thengnare ko picnic ma pham sida ade yam moi di nungai ba se wari se punre nungai ga su thabak khan bagi moi wari oja jing nungai ba ma ade haiba ni ai worsu thabak khandaba thabak su tawdaba ai wari se tongal agadi isa se iton ton thabo ituk tuk thabo wakhal nungai taboi taw dumaina tawai seistang photo cap se na hai kon bi photo cap se ko siam free wena ma de ha ne gi du kishu khandra bazan da kar bazan ni da nupas nam kitang ma se kitang war orap chali hai di thailand chapada ina photo cap mina se hai badana yadraga na ma se yim ya gi jeba ta seng na mai se oina zabani bu ko Bishna Kankibra Kankidabra Habadamadi Kandre. The Bisimasa training the womatam oivagi Ganodova Adum Tenta Labia Roy Kui timing Labanina Kwase Pangai the training the Vanida Masatin Bios in Neba. Other Madame the Nupase Masu Gari se Pori Haikwa Hadimo Matai Magi Gari Ulapazani Daiwani High other Dios the Masu Tin Bireko. Hiraga didn't tin gidim can by Hirak Trodicama Tilo de Noda Kainaga Kanbagi. Tinbirage na chale ade angang sing hai tare nupa si mogi magi sanami na angang sing hai sda nang si nang daw le ni na yum dum thousand lo yare bo stol of society bu kholasi bu kai na hai basta nupa si ma na matam da khan gi bese kaishu nupi je change lage na khan gi de nushi badi yam nushi du bu mi thabak training tawri shi da ko aina ma bu chen chaluraga ai nushi ba se mana lana okini magi thabak tu ta chopa man gi ni ai shu thaba ma tor kanda ai magi damukta ai dum lepke maso atopa nupa koi basu nataba sibo koirang gadam sumane nupa koi habi paw sukta ta de haibo ko aduna mana thamoi sengna khanjara mana thille de nupi sina su dum hai hai ko phagi ga damai tawda ai din sa yaram ni jemba noi da sina yada na leiram ni ka phagi da thobo yam hai bai dare ne ko adagi abishempur dagi soijin kai ka dum khra leiraga mai damakta bibi re pangai ta na ga thenbi ram hai sumaina 2013 da ko hojiki nupa se ma se BS se loi bani adesi matung ma na 2015 da yum da halakhre da yum da halaba matung da ma se khoi sanabada khoi sanaba su lepe de sanaba su lep ning da ko lep ning da ko su upai le tam sai dai nung haibam su le de sanabam haibam su le ko chatok sin da up and down da sel myam chang da ma se thaba ma thiba ka ma se private school oja ma oigen haru kan master loider ga di yaroi hai Madam da adagi ma se master jam tangi tau thoge na khalle ba sagi imgi mateng pang se mahi sutam salure sansu sanarure ado afang ba tekta sugi badi ya adubu tamiba mahi du kitang chaning bagi ma su dumaina khan basida mayungi mina ma se yadre master daw se sel yam changi adagi nang sana badu su matam ada layure kolor kamai tawsige khosi ma se yaning da mo imung sin utle ba ko ada ma se master ma se exam tha ba so master tambai ma selection di torpa odegi ma se ma last oina hai mai mayam basna hantaki chahi sina mama na ade mayam bana machin hai tar hantaki chahi sina prag last nang sisa nangi master loiraga private job ma phangna bhona ba ma natraga nangi sana ba da thaw phangna ba hona ba ma handak chahi sina nang loira bani ko sigi makha tha ba chahi de khoi nango da sel tha da ba se ngamaro en direct dum hires dagi matai magi machi gi sana kai se kai da na ma se master je infan da loiraga tame mu mamang da
ꯇꯝꯕ ꯃꯁꯨꯝ ꯕꯦꯛ ꯁꯨꯝ ꯆꯥꯁꯜꯂꯛꯄ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯩ ꯃꯥꯁꯦ ꯃꯌꯥꯝꯕꯒꯤ ꯃꯅꯥꯛꯇ ꯂꯩꯔꯒ ꯃꯥꯁꯦ ꯃꯥꯁꯇꯔꯁꯦ ꯇꯧꯕꯅꯤ ꯀꯃꯥꯏꯅ ꯂꯩꯕꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗ ꯃꯁꯤꯒꯤ ꯃꯆꯥꯁꯦ ꯏꯝꯐꯥꯜꯗ ꯂꯩꯔꯒ ꯂꯥꯏꯔꯤꯛ ꯇꯝꯕ ꯁꯤꯒꯤ ꯃꯆꯥꯁꯤꯡꯁꯦ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯑꯗꯒꯤ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤ ꯈꯣꯠꯄꯤꯕ ꯇꯧꯕꯁꯤꯅ ꯑꯃꯨꯛ ꯀꯅꯥꯅ ꯇꯧꯒꯦ ꯍꯥꯏꯕꯁꯤꯗ ꯅꯨꯄꯥꯁꯤꯒꯤ ꯃꯌꯥꯝꯕꯁꯤꯅ ꯇꯧꯕ ꯑꯗꯩ ꯃꯣꯏꯒꯤ ꯂꯩꯐꯝꯁꯤꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ ꯌꯥꯎꯔꯒ ꯃꯥꯁꯨ ꯌꯥꯝ ꯀꯟꯅ ꯋꯥꯅ ꯍꯣꯠꯅꯔꯦ ꯁꯥꯟꯅꯕꯁꯨ ꯑꯃꯨꯛ ꯆꯠꯂꯦꯀꯣ ꯃꯥꯁꯦ ꯁꯥꯟꯅꯕꯁꯦ ꯁꯤꯗꯅ ꯈꯨꯃꯟ ꯂꯝꯄꯥꯛꯇ ꯆꯠꯂꯦ ꯍꯥꯏ ꯈꯨꯃꯟ ꯂꯝꯄꯥꯛꯇ ꯑꯃꯨꯛ ꯆꯠꯂꯦ ꯑꯗꯒꯤ ꯃꯥꯁꯇꯔ ꯑꯁ ꯌꯥꯝ ꯊꯤꯅ ꯋꯥꯕ ꯑꯗꯩ ꯃꯔꯛꯁꯤꯗ ꯉꯁꯥꯏ ꯅꯨꯄꯤꯗꯨꯁꯨ ꯃꯥꯁꯨ ꯇ꯭ꯔꯦꯅꯤꯡ ꯇꯧꯕꯒꯤ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯩꯗꯁꯨ ꯂꯩꯔꯦ ꯑꯗꯩ ꯃꯣꯏ ꯁꯥꯟꯅ ꯈꯣꯠꯅꯕ ꯑꯣꯏꯕꯅ ꯊꯦꯡꯅꯕ ꯌꯥꯏ ꯈꯟꯕꯒꯤ ꯆꯥꯟꯁꯇꯣꯀꯣ ꯃꯥꯕꯨꯁꯨ ꯍꯥꯏꯐꯦꯠꯇꯪ ꯎꯖꯔꯗꯤ ꯀꯥꯏꯅꯒ ꯅꯣꯡ ꯐꯥꯗꯣꯛꯇ ꯑꯣꯏꯔꯒꯁꯨ ꯎꯕ ꯐꯪꯉꯗꯤ ꯀꯥꯏꯅ ꯈꯜꯂꯒ ꯃꯥꯁꯦ ꯁꯨꯃꯥꯏꯅ ꯌꯥꯝ ꯋꯥꯅ ꯁꯥꯟꯅꯔꯦ ꯍꯟꯗꯛ ꯆꯍꯤꯁꯤꯅ ꯑꯩ ꯄꯨꯔꯥ ꯑꯔꯣꯏꯕꯅꯤꯀꯣ ꯍꯥꯏꯅ ꯈꯜꯂꯒ ꯑꯁꯥꯁꯦ ꯁꯤꯗ ꯄꯨꯔꯥ ꯊꯝꯃꯒ ꯃꯥꯁꯦ ꯁꯨꯃꯥꯏꯅ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ ꯁꯨꯝ ꯍꯣꯠꯅꯔꯛꯄ ꯇꯥꯏꯃꯤꯡꯁꯤꯗ ꯅꯣꯡꯃ ꯏꯊꯥ ꯊꯥꯖꯗꯅ ꯍꯥꯏꯇꯥꯔꯦꯅꯦ ꯁꯨꯃꯥꯏꯅ ꯃꯃꯥꯟꯅꯕꯤꯁꯤꯡ ꯍꯥꯏꯇꯥꯔꯦ ꯃꯣꯏ ꯁꯥꯟꯅꯃꯤꯟꯅꯔꯤꯕ ꯀꯥꯡꯕꯨꯁꯦ ꯈꯨꯃꯟ ꯂꯝꯄꯥꯛꯇ ꯁꯨꯝ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯤꯉꯩꯗ ꯍꯥꯏꯕ ꯖꯥꯠꯅꯤꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯗꯣ ꯉꯔꯥꯡ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯤꯕ ꯄꯥꯡꯒꯩꯗ ꯏꯟꯁꯇ꯭ꯔꯛꯇꯔꯗꯨꯗ ꯆꯦꯟꯈ꯭ꯔꯦ ꯁꯤꯅꯦꯕ ꯐꯥꯒꯤ ꯃꯥꯜꯂꯦ ꯍꯥꯏ ꯅꯨꯄꯥꯁꯦ ꯑꯍꯥꯟꯕꯁꯤꯗ ꯃꯥꯁꯦ ꯃꯃꯥꯟꯅꯕꯤꯗꯨꯅ ꯑꯩꯈꯣꯏꯅ ꯆꯥꯛ ꯆꯥꯕ ꯂꯥꯛꯑꯝꯃꯒ ꯃꯣꯏꯒꯤ ꯑꯗꯨꯗꯨꯅ ꯑꯣꯖꯥꯗꯨꯅ ꯐꯥꯕꯣꯏ ꯀꯩꯕꯣꯏ ꯃꯥꯁꯦ ꯆꯦꯟꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦ ꯍꯥꯏꯕꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯅꯨꯄꯥꯁꯤꯗ ꯀꯃꯥꯏꯅ ꯊꯃꯣꯏꯁꯤꯗ ꯊꯨꯛ ꯂꯥꯎꯕ ꯑꯃ ꯐꯥꯎꯋꯦ ꯃꯥꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯦ ꯃꯥꯁꯦ ꯑꯣꯖꯥꯗ ꯀꯩꯝꯇ ꯍꯥꯏꯔꯝꯗꯕꯤꯗ ꯃꯥꯁꯦ ꯍꯜꯂꯛꯑꯦ ꯑꯗꯩ ꯃꯌꯥꯝꯕꯅ ꯃꯥꯁꯦ ꯂꯧꯕ ꯂꯥꯛꯑꯦ ꯑꯗ ꯃꯥꯅ ꯃꯌꯥꯝꯕꯗ ꯍꯥꯏ ꯗꯗꯥ ꯃꯥꯗꯣ ꯆꯦꯟꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦ ꯑꯗ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯥꯒꯤ ꯁꯛꯐꯝꯁꯦ ꯎꯕꯁꯤꯗ ꯃꯌꯥꯝꯕꯁꯤꯅ ꯍꯥꯏ ꯑꯁ ꯀꯩꯝ ꯈꯜꯂꯨꯅꯨ ꯌꯥꯔꯦ ꯃꯥꯒꯤꯁꯨꯅꯦ ꯃꯥꯒꯤ ꯃꯇꯝ ꯌꯧꯗꯅ ꯆꯦꯟꯖꯔꯤꯅꯦ ꯑꯗꯨꯕꯨ ꯅꯨꯄꯤꯅꯦꯅ ꯑꯩꯗꯤ ꯅꯪꯅꯅꯦ ꯁꯨꯝ ꯄꯥꯝꯖꯕ ꯅꯨꯡꯁꯤꯖꯕꯗꯨ ꯎꯕꯗ ꯑꯩ ꯍꯥꯏꯗ꯭ꯔꯕꯅꯤ 10 ꯐꯥꯎ ꯄꯥꯁ ꯇꯧꯗꯕ ꯃꯥꯅ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤꯗꯨ ꯀꯔꯤ ꯅꯣꯂꯦꯖꯅꯣ ꯃꯥ ꯊꯕꯛ ꯇꯧꯖꯅꯨ ꯅꯪꯒꯤ ꯆꯥꯟꯁ ꯑꯃ ꯌꯥꯝ ꯐꯪꯉꯤꯕꯅꯤ ꯅꯪ ꯃꯉꯣꯟꯗ ꯍꯦꯟꯅ ꯐꯕꯤ ꯑꯃ ꯐꯪꯗꯣꯏꯅꯤ ꯑꯗꯨꯒꯤ ꯅꯪꯒꯤ ꯇꯨꯡ ꯇꯥꯕꯗ ꯂꯛ ꯃꯌꯥꯝ ꯂꯩꯕꯅꯤ ꯀꯩꯝ ꯈꯜꯂꯨꯅꯨ ꯏꯅꯥꯎꯁꯤꯗꯤ ꯂꯥꯛꯑꯣ ꯁꯤꯅꯦꯕ ꯍꯥꯏꯗꯤ ꯃꯌꯥꯝꯕꯗꯨꯅ ꯍꯥꯏꯗꯣ ꯅꯨꯄꯤꯗꯨꯗ ꯁꯥꯎꯅꯤꯡꯉꯝꯒꯅꯦꯕꯀꯣ ꯑꯗꯨ ꯀꯨꯏꯅ ꯏꯅꯥꯎꯄꯥꯒ ꯁꯨꯝ ꯈꯟꯖꯔꯒ ꯀꯣ ꯃꯤꯑꯣꯏꯕꯁꯦ ꯑꯍꯦꯟꯕ ꯊꯤꯅꯕ ꯉꯥꯛꯇꯅꯤꯅ ꯑꯗꯨꯕꯨ ꯃꯅꯥꯎꯄꯥꯒꯤ ꯊꯃꯣꯏ ꯁꯣꯟꯊꯗꯅꯕ ꯃꯌꯥꯝꯕ ꯑꯃ ꯑꯣꯏꯅ ꯃꯥꯅ ꯄꯨꯛꯅꯤꯡꯁꯦ ꯊꯧꯒꯠꯄꯤꯕꯗꯣ ꯑꯗꯨꯕꯨ ꯄꯨꯛꯅꯤꯡ ꯐꯅ ꯊꯧꯒꯠꯂꯁꯨ ꯅꯨꯡꯁꯤꯕ ꯍꯥꯏꯁꯤꯗꯤ ꯊꯃꯣꯏꯗ ꯌꯥꯎꯈ꯭ꯔꯕꯅꯤ ꯃꯥꯗꯤ ꯉꯁꯥꯏꯒꯤ ꯑꯍꯦꯟꯕ ꯐꯖꯕ ꯑꯗꯨ ꯅꯠꯇꯦ ꯃꯥꯏꯊꯣꯡꯒꯤ ꯐꯖꯕꯁꯨ ꯅꯠꯇꯦ ꯀꯣ ꯅꯨꯄꯥꯁꯤꯅ ꯃꯉꯣꯟꯗ ꯅꯨꯡꯁꯤꯕꯁꯦ ꯄꯩꯁꯥꯒꯤ ꯐꯖꯕꯁꯨ ꯅꯠꯇꯦ ꯂꯥꯏꯔꯤꯛ ꯍꯩꯕꯒꯤ ꯐꯖꯕꯁꯨ ꯅꯠꯇꯦꯕ ꯉꯁꯥꯏ ꯋꯥꯍꯩꯗꯕꯨ ꯈꯤꯇꯪ ꯅꯨꯄꯤ ꯁꯨꯡꯀꯣꯏ ꯀꯣꯏꯔꯛꯇꯕ꯭ꯔꯥ ꯀꯩꯅꯣ ꯍꯩꯇꯕꯒꯤ ꯃꯃꯥꯡꯗ ꯋꯥꯍꯩ ꯁꯣꯏꯈꯤꯕꯒꯤ ꯋꯥꯅꯤ ꯅꯨꯄꯥꯁꯤꯅ ꯑꯗꯨꯕꯨ ꯅꯨꯡꯇꯤꯒꯤ ꯎꯔꯒ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗꯨ ꯎꯔꯒ ꯃꯥꯒꯤ ꯃꯑꯣꯡꯗ ꯃꯇꯧꯗ ꯊꯃꯣꯏꯗꯒꯤ ꯐꯥꯎꯔꯛꯄ ꯅꯨꯡꯁꯤꯕꯅꯤꯅ ꯃꯥꯁꯦ ꯀꯥꯎꯕ ꯉꯝꯈꯤꯗꯕꯗꯣ ꯑꯗꯨꯅꯤꯗ ꯑꯗꯩ ꯃꯥ ꯃꯌꯨꯝꯗ ꯍꯜꯂꯒ ꯃꯆꯦꯗꯁꯨ ꯍꯥꯏ ꯃꯆꯦꯅꯁꯨ ꯍꯥꯏ ꯐꯔꯕꯅꯤ ꯅꯍꯥꯟꯗꯤ ꯑꯩꯈꯣꯏ ꯅꯉꯣꯟꯗ ꯍꯥꯏ ꯉꯝꯗꯕꯩ ꯋꯥꯅꯤ 10 ꯄꯥꯁ ꯇꯧꯗꯕ ꯅꯨꯄꯤꯗꯨꯕꯨ ꯀꯔꯤꯅꯣꯅꯦ ꯌꯥꯔꯦ ꯀꯥꯏ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯂꯦ ꯑꯗꯨꯕꯨ ꯊꯋꯥꯏꯗꯤ ꯅꯨꯡꯉꯥꯏꯇ ꯃꯥꯁꯦ ꯑꯗꯨꯝ ꯂꯦꯟꯈꯤ ꯑꯗꯨꯕꯨ ꯑꯃꯨꯛ ꯈꯜꯂꯦ ꯍꯥꯏ ꯃꯥꯅ ꯅꯍꯥꯟ ꯄꯥꯝꯖꯕꯗꯣ ꯊꯨꯡꯉꯖꯥꯠꯂ ꯃꯥꯗꯤ ꯐꯥꯗ꯭ꯔꯗꯤ ꯆꯦꯜꯂꯣꯏ ꯍꯥꯏꯕꯅꯤ ꯀꯥꯏꯅꯒ ꯑꯗꯨꯕꯨ ꯍꯦꯛꯇ ꯐꯥꯔꯝꯒꯗꯕꯗꯤ ꯅꯠꯇꯦ ꯅꯨꯄꯤ ꯃꯁꯥꯅ ꯌꯥꯗ ꯍꯦꯛꯇ ꯐꯥꯔꯒ ꯆꯦꯟꯒꯗꯕ ꯅꯠꯇꯦ ꯐꯔꯁꯨ ꯐꯠꯇꯁꯨ ꯁꯥꯟꯅꯔꯣꯏꯅꯤ ꯅꯨꯄꯥ ꯑꯃꯅ ꯐꯥꯒꯦ ꯇꯧꯕꯗ ꯀꯤꯟ 2-3ꯂꯛ ꯊꯤꯜꯂ ꯂꯣꯏꯔꯦ ꯁꯥꯟꯅꯔꯣꯏꯁꯤꯗꯤ ꯃꯁꯥ ꯊꯤ ꯐꯕꯅꯦ ꯅꯨꯄꯤꯗ ꯑꯣꯏꯔꯒꯁꯨ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯀꯩꯅꯣꯗꯁꯨ ꯍꯦꯛꯇ ꯅꯨꯄꯤꯁꯦ ꯍꯦꯛꯇ ꯄꯪꯐꯥꯗ ꯐꯥꯒꯗꯕꯅꯦ ꯇ꯭ꯔꯦꯅꯤꯡ ꯇꯧꯕ ꯑꯃꯗꯤ ꯍꯦꯛꯇ ꯇꯥꯞꯀ ꯐꯥꯔꯒ ꯆꯤꯡꯕ ꯂꯥꯛꯄ ꯌꯥꯎꯕ ꯅꯠꯇꯦꯕꯀꯣ ꯃꯤꯒꯤ ꯂꯣ ꯂꯩꯔꯤꯕꯅꯤ ꯂꯣꯗꯣ ꯅꯤꯡꯊꯤꯖꯅ ꯈꯪꯉꯤꯕꯅꯤ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯇ꯭ꯔꯦꯅꯤꯡ ꯏꯟꯁꯇ꯭ꯔꯛꯇꯔ ꯑꯃꯅꯤꯅ ꯍꯦꯛꯇ ꯐꯥꯔꯝꯒꯗꯕ ꯅꯠꯇꯦꯕ ꯃꯁꯥ ꯌꯥꯅꯔꯒꯅꯦꯕ ꯆꯦꯜꯂꯤꯗꯣ ꯁꯤꯗꯒꯤ ꯅꯨꯄꯥꯁꯤꯁꯨ ꯃꯥꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯐꯔꯦ ꯃꯥꯗꯣ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯁꯅꯨ ꯃꯥꯒꯤ ꯄꯨꯟꯁꯤꯁꯤꯗ ꯑꯋꯥꯕ ꯍꯥꯏꯕꯗꯣ ꯈꯪꯗꯕ ꯑꯣꯏꯔꯁꯅꯨꯅ ꯃꯥꯁꯨ ꯃꯤ ꯑꯃ ꯑꯣꯏꯗꯕ ꯌꯥꯗꯦꯅ ꯍꯣꯠꯅꯗꯕ ꯌꯥꯗꯦꯅ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯍꯣꯠꯅꯕꯗꯒꯤ ꯉꯁꯥꯏꯒꯤ ꯃꯥ ꯍꯣꯠꯅꯔꯦ ꯑꯗꯒꯤ ꯋꯥꯔꯛꯄꯩ ꯆꯥꯡ ꯍꯥꯏꯕꯨ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯃꯥꯁꯇꯔ ꯇꯧꯔꯛꯄ ꯃꯇꯝꯗꯅꯤꯀꯣ ꯁꯤꯗꯩꯁꯤꯗ ꯁꯦꯜ ꯊꯣꯛ ꯂꯝꯕꯤꯁꯦ ꯊꯣꯛꯇꯕꯅꯤꯅ ꯑꯣꯖꯥꯁꯤꯡ ꯀꯩꯒꯤ ꯐꯪꯁꯟ ꯑꯃ ꯀꯩ ꯑꯃ ꯁꯤꯟꯕ ꯀꯥꯟꯁꯤꯗ ꯂꯩꯇꯕ ꯁꯦꯜꯁꯦ ꯊꯥꯡꯗꯣꯛꯅꯤꯡꯉꯥꯏ ꯂꯩꯇꯕ ꯄꯨꯊꯣꯛꯅꯤꯡꯉꯥꯏ ꯂꯩꯇꯕꯀꯣ ꯑꯗꯩ ꯃꯃꯥꯟꯅꯕ ꯀꯩꯀꯥꯅꯒ ꯍꯥꯏ ꯅꯪ ꯁꯦꯜ ꯑꯗꯨꯝ ꯐꯔꯛ ꯇꯥꯅꯔꯁꯨ ꯑꯩꯈꯣꯏꯗ ꯈꯥꯏꯒꯠꯅꯕ ꯌꯥꯕꯗꯨꯕꯨ ꯑꯣꯖꯥꯒꯤꯗꯃꯛꯇ ꯁꯤꯟꯕꯁꯤꯕꯨ ꯈꯣꯠꯄꯁꯤꯕꯨ ꯀꯥꯏꯅꯒ ꯍꯥꯏ ꯗ꯭ꯔꯦꯁꯀꯥꯁꯦ ꯑꯗꯨꯝ ꯈꯤꯇꯪ ꯐꯣꯔꯃꯦꯜ ꯑꯣꯏꯕ ꯁꯦꯠꯅꯔꯛꯄ ꯍꯥꯏꯇꯥꯔꯦꯅꯦ ꯐꯣꯔꯃꯦꯜ ꯑꯣꯏꯕ ꯀꯩꯀꯥ ꯁꯨꯝ ꯁꯦꯠꯅꯔꯛꯄ ꯀꯥꯟꯁꯤꯗ ꯑꯗꯨꯝꯕ ꯗ꯭ꯔꯦꯁꯇꯣ ꯁꯦꯠꯁꯤ ꯈꯣꯠꯁꯤꯒꯅ ꯍꯥꯏ ꯁꯦꯡꯅ ꯍꯥꯏ ꯀꯣꯠ ꯑꯃꯨꯛꯇ ꯂꯤꯠꯂꯒꯁꯨ ꯃꯥꯁꯦ ꯂꯤꯠꯅꯤꯡꯉꯥꯏ ꯍꯦꯛ ꯂꯩꯇꯕ ꯑꯗꯩ ꯃꯃꯥꯟꯅꯕ ꯑꯇꯩꯗꯤ ꯍꯥꯏ ꯑꯩꯈꯣꯏꯅ ꯁꯦꯀꯦꯟꯗ ꯀꯩꯗꯤ ꯌꯥꯝ ꯐꯪꯕꯅꯤ ꯈꯣꯠꯄꯅꯦꯅ ꯁꯦꯀꯦꯟꯗꯨꯕꯨ ꯍꯦꯛ ꯊꯑꯣꯏꯅ ꯈꯟꯒꯦ ꯍꯥꯏꯕꯁꯦ ꯄꯩꯁꯥꯗꯣ ꯄꯥꯝꯃꯨꯖꯕꯗோ ꯁꯨꯡꯊꯣꯛꯇ꯭ꯔꯕꯅꯤꯅ ꯃꯥꯁꯦ ꯃꯆꯦꯗꯒꯤ ꯍꯥꯏꯕꯁꯨ ꯉꯝꯗ ꯃꯌꯥꯝꯕꯗꯒꯤ ꯍꯥꯏꯕꯁꯨ ꯉꯝꯗ ꯋꯥꯕ ꯑꯗꯩ ꯃꯃꯥꯟꯅꯕ ꯃꯣꯏ ꯁꯥꯟꯅꯃꯤꯟꯅꯔꯝꯕ ꯀꯣꯠ ꯂꯩꯖꯕ ꯀꯥꯡꯕꯨ ꯍꯥꯏꯇꯥꯔꯦ ꯃꯉꯣꯟꯗꯒꯤ ꯍꯦꯛ ꯋꯥꯏꯔꯒ ꯁꯤꯖꯤꯟꯅꯈꯤ ꯍꯥꯏ ꯃꯃꯥꯟꯅꯕꯗꯨꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯔꯦ ꯍꯥꯏꯀꯣ ꯑꯗꯩ
ꯄꯣꯠꯇꯣ ꯋꯥꯏꯕ ꯂꯣꯏꯔꯒ ꯄꯤꯗ ꯑꯁ ꯈꯪꯗꯦ ꯌꯥꯝ ꯊꯤꯅ ꯋꯥꯔꯛꯄ ꯃꯤꯅꯤ ꯍꯥꯏꯀꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦ ꯑꯗꯒꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯥꯁꯦ ꯊꯕꯛꯁꯦ ꯃꯥꯅ ꯌꯥꯎꯔꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯁꯦ ꯃꯥꯁꯦ ꯈꯜꯂꯛꯑꯦ ꯍꯥꯏ ꯑꯗꯩ ꯈꯜꯂꯛꯄꯗꯩ ꯃꯥꯁꯦ ꯌꯥꯝ ꯊꯤꯅ ꯍꯔꯥꯎꯋꯦ ꯍꯥꯏꯀꯣ ꯑꯁ ꯃꯥꯅ ꯍꯔꯥꯎꯕꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯉꯝꯈꯩ ꯂꯩꯇꯅ ꯍꯔꯥꯎꯋꯦ ꯍꯥꯏꯗꯤ ꯋꯥꯖꯔꯛꯄ ꯃꯌꯥꯝꯗꯣ ꯃꯣꯏꯒꯤ ꯅꯣꯡꯉꯥꯜꯂꯒꯗꯤ ꯃꯥꯁꯦ ꯇ꯭ꯔꯥꯌꯦꯜ ꯇꯥꯏ ꯍꯥꯏꯕꯀꯣ ꯑꯗꯣ ꯇ꯭ꯔꯥꯌꯦꯜ ꯄꯤꯗꯣꯏꯅꯤ ꯍꯥꯏ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒ ꯉꯁꯤ ꯊꯕꯛ ꯍꯥꯏꯗꯣꯛꯑꯒ ꯃꯥ ꯌꯥꯎꯔꯦ ꯅꯣꯡꯉꯥꯜꯂꯗꯤ ꯃꯥꯒꯤ ꯇ꯭ꯔꯥꯌꯦꯜ ꯇꯥꯏ ꯍꯥꯏ ꯁꯤꯗꯩꯁꯤꯗ ꯃꯥꯁꯦ ꯑꯗꯨꯗ ꯀꯌꯥ ꯈꯟꯖꯜꯂꯨꯗ꯭ꯔ ꯉꯁꯥꯏ ꯃꯥꯒꯤ ꯊꯕꯛꯁꯦ ꯂꯥꯏꯅꯤꯡ ꯑꯣꯏꯔꯒ ꯂꯥꯛꯄꯒꯤ ꯊꯕꯛꯁꯦ ꯐꯪꯕꯗꯒꯤꯀꯣ ꯅꯣꯡꯉꯥꯜꯂꯀꯥꯟꯗ ꯃꯥꯒꯤ ꯈꯨꯃꯟ ꯂꯝꯄꯥꯛꯇ ꯁꯥꯟꯅꯃꯤꯟꯅꯕ ꯍꯥꯏꯇꯥꯔꯦꯅꯦ ꯁꯤꯁꯦ ꯃꯥꯁꯦ ꯊꯕꯛ ꯈꯜꯂꯦ ꯈꯣꯠꯂꯦ ꯀꯥꯏꯅ ꯍꯥꯏꯅꯕꯗꯒꯤ ꯉꯁꯤꯗꯤ ꯕ꯭ꯔꯦꯛꯐꯥꯁꯁꯦ ꯅꯪꯅ ꯉꯝꯃꯣ ꯈꯣꯠꯂꯣꯒ ꯇꯧꯕꯗꯤ ꯃꯌꯥꯝꯕꯁꯤꯅꯀꯣ ꯅꯨꯄꯥꯁꯤꯒꯤ ꯃꯌꯥꯝꯕꯁꯤꯅ ꯕ꯭ꯔꯦꯛꯐꯥꯁꯀꯁꯦ ꯅꯨꯄꯥꯒꯤ ꯄꯨꯂꯞꯀ ꯄꯣꯔꯛꯇꯅ ꯃꯣꯏ ꯃꯌꯥꯝꯒ ꯇꯧꯔ ꯄꯤꯖꯗꯅ ꯈꯣꯠꯇꯅ ꯇꯧꯏ ꯍꯥꯏ ꯁꯨꯃꯥꯏꯅ ꯌꯥꯝꯅ ꯋꯥꯅ ꯍꯤꯡꯕ ꯄꯨꯟꯁꯤꯁꯦ ꯈꯤꯇꯪ ꯃꯔꯦꯛ ꯃꯍꯥꯎ ꯊꯣꯛꯅ ꯍꯤꯡꯕꯒꯤ ꯑꯁꯥ ꯑꯃꯗꯤ ꯑꯣꯏꯖꯒꯦ ꯑꯗ ꯃꯥꯅ ꯑꯃꯨꯛ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯔꯒꯗꯤꯀꯣ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯃꯥꯅ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯤ ꯃꯥꯁꯨ ꯄꯥꯡꯒꯩꯗ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯤꯗꯅ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯤꯁꯤꯗ ꯃꯥꯒꯤ ꯀꯝꯄꯅꯤꯁꯤꯒꯤ ꯃꯣꯏꯒꯤ ꯇ꯭ꯔꯦꯅꯤꯡ ꯏꯟꯁꯇ꯭ꯔꯛꯇꯔꯁꯦ ꯁꯤꯁꯨ ꯀꯅꯥ ꯑꯣꯏꯔꯝꯒꯦ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯃꯍꯟꯅ ꯉꯁꯥꯏ ꯌꯥꯝ ꯅꯨꯡꯁꯤꯖꯈꯤꯕꯤꯀꯣ ꯅꯨꯄꯤ ꯅꯨꯡꯁꯤꯅꯔꯤꯔ ꯅꯨꯡꯁꯤꯅꯗ꯭ꯔ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕꯤꯗꯣ ꯑꯗꯨꯒꯤ ꯅꯨꯄꯥꯁꯦ ꯑꯣꯏꯔꯝꯕ ꯍꯥꯏꯇꯥꯔꯦ ꯑꯣꯏꯔꯝꯗꯤ ꯃꯉꯣꯟꯗ ꯕꯤꯠ ꯌꯥꯝ ꯊꯤꯅ ꯇꯦꯛꯄꯗꯣ ꯍꯥꯏꯗꯤ ꯁꯨꯝ ꯅꯨꯡꯉꯥꯏꯖꯗꯕ ꯑꯃꯗꯤ ꯐꯥꯎꯔꯝꯒꯅꯤ ꯑꯗꯨꯃꯁꯨ ꯑꯣꯏꯈꯤꯅ ꯍꯥꯏ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ ꯃꯥꯒꯤ ꯊꯃꯣꯏꯗ ꯈꯟꯖꯕꯁꯦ ꯅꯨꯄꯤꯁꯤꯅ ꯃꯥꯁే ꯅꯨꯡꯁꯤꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯅꯨꯡꯁꯤꯗ꯭ꯔꯤꯔꯥ ꯁꯤꯅꯦꯕ ꯑꯃꯁꯨ ꯈꯜꯂꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ ꯃꯥꯅ ꯊꯕꯛꯁꯦꯈꯤꯇꯪ ꯉꯟꯅ ꯐꯪꯉꯝꯃꯒꯗꯤꯀꯣ ꯊꯕꯛꯁꯦ khitang ꯉꯟꯅ ꯐꯪꯖꯔꯝꯕ ꯇꯥꯔꯒꯗꯤ ꯅꯨꯄꯤꯁꯤꯒ ꯃꯥꯒꯁꯤꯒ ꯊꯨꯡꯅꯔꯝꯕꯁꯨ ꯌꯥꯏ ꯁꯤꯅꯦꯕꯀꯣ ꯈꯟꯖꯔꯤꯁꯦ ꯀꯃꯦꯟꯗꯁꯨ ꯃꯌꯥꯝꯒꯤ ꯑꯣꯏꯕ ꯃꯣꯠꯁꯦ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯣ ꯅꯨꯄꯤꯁꯤꯒꯤ ꯊꯃꯣꯏꯁꯤꯗ ꯑꯩꯁꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅꯤꯅ ꯑꯩꯒꯤ ꯑꯣꯏꯕ ꯀꯃꯦꯟ ꯑꯝꯇꯪ ꯐꯣꯡꯗꯣꯛꯑꯝꯒꯦ ꯑꯩꯅ ꯈꯟꯕꯗ ꯅꯨꯄꯤꯁꯤꯅ ꯅꯨꯄꯥꯁꯦ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯅꯨꯡꯁꯤ ꯑꯄꯥꯝꯕ ꯄꯥꯝꯃꯦꯕꯀꯣ ꯄꯥꯝꯕꯗꯒꯤ ꯅꯨꯡꯁꯤꯕ ꯑꯣꯏꯗꯣꯏꯅꯦ ꯅꯨꯡꯁꯤꯕꯗꯒꯤ ꯅꯨꯄꯤꯁꯤꯅꯁꯨ ꯃꯥꯁꯦ khitang ꯑꯍꯦꯟꯕ ꯄꯥꯝꯕ ꯍꯥꯏꯕꯗꯤ ꯃꯥ ꯌꯥꯝꯅ ꯍꯦꯟꯗꯣꯛ ꯄꯥꯊꯣꯛꯅ ꯄꯥꯝꯃꯦ ꯍꯥꯏꯕꯒꯤꯗꯤ ꯅꯠꯇꯦ ꯅꯨꯄꯤꯁꯤꯁꯨ ꯑꯋꯥꯕ ꯃꯆꯥ ꯑꯣꯏꯕꯅꯤꯅ ꯑꯋꯥꯕꯁꯤꯗ ꯌꯨꯝ ꯄꯥꯜꯂꯒ ꯑꯃꯨꯛꯁꯨ ꯋꯥꯅꯤꯡꯗꯕ ꯑꯗꯨꯅ ꯑꯁ ꯃꯥꯁꯨ ꯋꯥꯏꯗ ꯑꯗꯨꯅ ꯃꯉꯣꯟꯗ ꯂꯩꯔꯒ ꯑꯩ ꯀꯃꯥꯏ ꯅꯨꯡꯉꯥꯏꯗꯣꯏꯅꯣ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯃꯥꯅ ꯒꯤꯐ ꯑꯝꯇ ꯄꯤꯕ꯭ꯔꯣ ꯀꯩꯅꯣꯝꯇꯪ ꯂꯩꯕꯤꯌꯨ ꯈꯣꯠꯄꯤꯌꯨ ꯍꯥꯏꯕꯗ ꯅꯨꯄꯥꯁꯤꯅꯁꯨ ꯁꯨꯡꯂꯩ ꯂꯩꯕ ꯉꯝꯈꯤꯗ꯭ꯔꯕꯅꯤꯅ ꯅꯨꯄꯤꯁꯤꯅꯁꯨ ꯋꯥꯈꯜ ꯍꯣꯡꯈꯤꯕꯀꯣ ꯑꯗꯨꯅꯤ ꯍꯣꯡꯈꯤꯕꯗꯒꯤ ꯊꯥꯞꯇꯣꯛꯈꯤꯕꯀꯣ ꯑꯃꯨꯛꯁꯨ ꯊꯥꯞꯇꯣꯛꯑꯒꯦ ꯍꯥꯏꯔ ꯁꯨꯡꯊꯥꯞ ꯊꯥꯞꯇꯣꯛꯄ ꯉꯝꯗ꯭ꯔꯒꯗꯤ ꯏꯁꯃꯥꯔꯠ ꯊꯕꯛ ꯑꯃꯨꯛ ꯐꯪꯉꯛꯑꯒꯗꯤ ꯀꯥꯏꯅ ꯆꯥꯟꯁꯇꯤ ꯍꯥꯏꯐꯦꯠꯇꯤ ꯌꯦꯡꯕ ꯅꯨꯄꯤꯁꯤꯅ ꯈꯜꯂꯤꯁꯦ ꯅꯪ ꯊꯕꯛ ꯇꯧꯔꯒꯗꯤ ꯑꯩ ꯅꯉꯣꯟꯗ ꯂꯩꯔꯅꯤ ꯑꯗꯣ ꯅꯪ ꯊꯕꯛ ꯇꯧꯗ꯭ꯔꯒꯗꯤ ꯑꯩ ꯅꯉꯣꯟꯗ ꯂꯩꯔꯔꯣꯏ ꯍꯥꯏꯕ ꯋꯥꯈꯜꯁꯦ ꯈꯟꯕ マꯜꯂꯤ ꯑꯗꯨꯕꯨ ꯅꯨꯄꯤꯁꯤꯁꯨ ꯃꯥꯁꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦꯀꯣ ꯏꯕꯨꯡꯉꯣꯅ ꯍꯥꯏꯖꯔꯒꯦ ꯏꯕꯨꯡ ꯅꯪꯁꯦ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ ꯃꯥ ꯂꯝꯂꯥꯟꯕꯤ ꯑꯃ ꯑꯣꯏꯈ꯭ꯔꯦꯗꯅ ꯑꯗꯣ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯅꯪꯕꯨ ꯃꯃꯥꯡꯗ ꯌꯨꯝ ꯄꯥꯜꯂ ꯃꯇꯨꯡꯗ ꯑꯣꯏꯔꯁꯨ ꯄꯨꯟꯁꯤꯒꯤ ꯍꯧꯈꯤꯕ ꯇꯥꯡꯀꯛ ꯁꯨꯝ ꯅꯤꯡꯁꯤꯡꯉꯛꯄꯗ ꯅꯪꯕꯨꯁꯨ ꯁꯣꯏꯗꯅ ꯅꯤꯡꯁꯤꯡꯉꯛꯄ ꯃꯇꯥꯡ ꯑꯃꯗꯤ ꯌꯥꯎꯔꯝꯒꯅꯤ ꯑꯗ ꯃꯥꯅ ꯅꯤꯡꯁꯤꯡꯉꯤꯕ ꯋꯥꯈꯜꯗꯣ ꯀꯔꯝꯕ ꯋꯥꯈꯜꯂꯣꯟꯗ ꯅꯤꯡꯁꯤꯡꯉꯝꯒꯗꯒꯦ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩꯅ ꯍꯥꯏꯕ ꯉꯝꯗꯦ ꯑꯗꯨꯒ ꯁꯤꯃꯗꯤ ꯈꯟꯖꯩ ꯑꯩꯅ ꯅꯨꯄꯤꯁꯤꯅ ꯅꯪꯁꯦ ꯊꯃꯣꯏ ꯌꯧꯅ ꯇꯤꯡ ꯂꯥꯎꯅ ꯏꯕꯨꯡꯅ ꯅꯨꯄꯤꯗꯨꯕꯨ ꯅꯨꯡꯁꯤꯔꯤꯕ ꯑꯗꯨꯃꯥꯏꯅ ꯅꯨꯄꯤꯗꯨꯅ ꯅꯪꯕꯨꯗꯤ ꯅꯨꯡꯁꯤꯗꯦꯕ ꯑꯩꯒꯤ ꯋꯥꯈꯜꯅꯤꯀꯣ ꯂꯥꯜꯂꯝꯕ ꯌꯥꯏ ꯆꯨꯝꯃꯝꯕ ꯌꯥꯏ ꯑꯩꯒꯤ ꯃꯣꯠ ꯐꯣꯡꯗꯣꯛꯆꯕꯅꯤ ꯍꯨꯏꯁꯦ ꯌꯥꯝ ꯐꯔꯛ ꯇꯥꯔꯦ ꯐꯔꯦ ꯑꯩ ꯋꯥꯔꯤꯁꯦ ꯉꯁꯤꯒꯤꯗꯤ ꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯈꯨꯗꯤꯡꯃꯛ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯤ